ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯈꯣꯂꯥꯗ ꯇꯝꯅꯕ ꯋꯥꯔꯤ ꯑꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯋꯥꯔꯤꯅꯤ ꯊꯧꯗꯣꯛ ꯑꯁꯤ ꯁꯦꯅꯥꯄꯇꯤꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃꯅꯤ ꯍꯟꯗꯛ 2022ꯒꯤ ꯀ꯭ꯂꯥꯁ 10 ꯑꯦꯛꯖꯥꯝ ꯊꯥꯈꯤꯕ ꯁꯥꯇ꯭ꯔ ꯅꯨꯄꯥ ꯈꯔ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯊꯕꯛ ꯁꯨꯕ ꯆꯠꯁꯤ ꯍꯥꯏꯅꯗꯨꯅ ꯂꯩꯅꯔꯤꯉꯩ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯕ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯃꯄꯥꯅ ꯀꯣꯂꯦꯖ ꯁꯥꯕꯒꯤ ꯊꯕꯛ ꯑꯃ ꯁꯦꯅꯥꯄꯇꯤꯗ ꯁꯨꯔꯨꯁꯤ ꯍꯥꯏꯅ ꯋꯥ ꯍꯧꯗꯣꯔꯛꯈꯤ ꯍꯧꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡꯅꯁꯨ ꯂꯣꯏꯅ ꯌꯥꯅꯔꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯨꯅ ꯂꯩꯅꯕꯒꯤ ꯏꯁꯣꯔ ꯈꯣꯏꯔꯨꯝꯖꯔꯒ ꯁꯦꯅꯥꯄꯇꯤꯒꯤꯗꯃꯛ ꯈꯣꯡꯁꯥꯟꯈꯤ ꯆꯠꯈ꯭ꯔꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯂꯤꯖꯔꯤꯕ ꯑꯩ ꯏꯁꯥꯃꯛꯀꯤ ꯏꯅꯥꯎꯅꯨꯄꯥ ꯌꯥꯏꯃꯁꯨ ꯌꯥꯎꯈ꯭ꯔꯤꯕꯅꯤ ꯃꯍꯥꯛꯅ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯃꯌꯥꯝꯗ ꯋꯥꯔꯤ ꯑꯁꯤ ꯇꯥꯍꯟꯖꯕ ꯐꯪꯖꯕꯅꯤ ꯆꯠꯈ꯭ꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯁ꯭ꯀꯨꯜꯗ ꯂꯩꯔꯤꯉꯩꯗꯁꯨ ꯕꯨꯠ ꯄ꯭ꯔꯦꯠ ꯀꯌꯥ ꯊꯦꯡꯅꯕ ꯌꯥꯕ ꯊꯦꯡꯅꯔꯕ ꯑꯉꯥꯡꯁꯤꯡ ꯉꯥꯛꯇꯅꯤ ꯃꯃꯥꯡꯗ ꯆꯦꯅꯦꯜ ꯑꯁꯤꯗ ꯄꯥꯊꯣꯛꯆꯈꯤꯕ ꯁ꯭ꯀꯨꯜ ꯑꯃꯠꯇ ꯇꯝꯅꯕꯒꯤ ꯋꯥꯔꯤ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅꯤ ꯍꯟꯗꯛ ꯁꯦꯅꯥꯄꯇꯤꯗ ꯆꯠꯂꯤꯕ ꯑꯁꯤꯁꯨ ꯍꯦꯛ ꯇꯥꯕꯗ ꯐꯤꯂꯝꯒꯤ ꯋꯥꯔꯤ ꯃꯥꯜꯂꯒꯗꯕ ꯋꯥꯔꯤꯅꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯁꯦꯅꯥꯄꯇꯤꯒꯤ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯁꯨ ꯌꯦꯡꯕꯗ ꯌꯥꯝꯅ ꯐꯖꯕ ꯃꯐꯝꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯆꯤꯡꯃꯥꯏꯒꯤ ꯖꯒꯥ ꯃꯐꯝꯗ ꯌꯥꯏꯄꯜ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯕ ꯃꯔꯝꯅ ꯌꯦꯡꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯍꯜꯂꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯑꯁꯥꯝ ꯔꯥꯏꯐꯜ ꯀꯦꯝꯞ ꯑꯃꯁꯨ ꯂꯩ ꯑꯁꯥꯝ ꯔꯥꯏꯐꯜ ꯀꯦꯝꯞꯂꯥ ꯑꯥꯔꯃꯤ ꯀꯦꯝꯞꯂꯥ ꯃꯗꯨꯃꯗꯤ ꯆꯞ ꯆꯥꯅ ꯈꯪꯖꯗ꯭ꯔꯦ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯒꯤ ꯑꯦꯔꯤꯌꯥꯗ ꯌꯨꯠ ꯁꯨꯡꯐꯝ ꯐꯦꯛꯇꯔꯤ ꯑꯃꯁꯨ ꯂꯩ ꯍꯥꯏꯔꯤ ꯃꯐꯝ ꯑꯦꯔꯤꯌꯥꯗꯨ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯊꯥꯕꯤꯔꯛꯏ ꯑꯗꯨꯕꯨ ꯃꯗꯨꯃꯗꯤ ꯋꯥꯔꯤꯁꯤꯗ ꯍꯥꯞꯆꯗ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯇꯥꯡ ꯑꯃꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜ ꯀꯦꯝꯞ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯆꯨꯝꯕ꯭ꯔꯩ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯜꯂꯤ ꯑꯗꯨꯕꯨ ꯃꯗꯨ ꯍꯦꯛꯂꯨꯕꯗꯤ ꯌꯥꯕ ꯅꯠꯇꯦ ꯃꯗꯨꯗ ꯃꯈꯣꯏ ꯂꯥꯛꯃꯤꯟꯅꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯍꯦꯛꯅꯅꯕ ꯇꯧꯕꯗ ꯃꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯕ ꯑꯍꯟ ꯑꯃꯅ ꯍꯥꯏꯔꯛꯏ ꯍꯩ ꯍꯦꯛꯎꯅꯦ ꯑꯃꯨꯛ ꯀꯥꯄꯛꯇꯅ ꯁ꯭ꯋꯥꯏꯗ ꯖꯔꯞ ꯁꯥꯔꯒ ꯇꯥꯒꯦꯔꯣ ꯆꯠꯂꯣ ꯃꯗꯨꯗ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯍꯩ ꯉꯥꯏꯈꯣꯍꯦ ꯑꯝꯇꯪ ꯍꯦꯛꯄꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯃꯤ ꯃꯗꯨꯗ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ ꯑꯣ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏ ꯈꯨꯂꯥ ꯌꯧꯔꯛꯈꯤꯁꯤ ꯑꯗꯨꯒ ꯑꯩꯅꯅꯦ ꯇꯨꯝꯍꯧꯔꯒꯦ ꯑꯗꯨꯒ ꯅꯣꯏꯅꯅꯦ ꯑꯩꯅ ꯇꯨꯝꯂꯤꯉꯩꯗ ꯆꯠꯂꯣ ꯌꯥꯔꯦꯗꯅ ꯃꯗꯨꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯑꯁ ꯌꯥꯔꯁꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯄꯤꯛꯑꯂꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯍꯥꯏꯅꯗꯨꯅ ꯈꯣꯂꯥꯗ ꯂꯥꯛꯈꯤ ꯀꯥꯟꯅꯗꯦ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤꯅꯤ ꯍꯥꯏꯔꯒ ꯆꯨꯝꯕ꯭ꯔꯩ ꯍꯨꯔꯥꯟꯕꯒꯤ ꯋꯥꯔꯤ ꯂꯤ ꯂꯩꯔꯦ ꯍꯥꯏꯗꯅ ꯃꯌꯥꯝꯁꯤ ꯋꯥꯔꯧꯅꯔꯝꯕꯅꯤ ꯑꯗꯨꯅ ꯇꯝꯅꯕ ꯍꯧꯔꯁꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯛꯄ ꯈꯔ ꯀꯨꯏꯔꯛꯄꯗ ꯃꯐꯝ ꯑꯗꯨꯗ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯈꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯊꯥꯞꯅ ꯅꯨꯄꯤ ꯑꯃ ꯎꯕ ꯃꯤ ꯌꯥꯎꯅꯔꯛꯂꯦ ꯑꯗꯨꯁꯨ ꯅꯨꯃꯤꯗꯥꯡꯗ ꯃꯁꯤꯗꯒꯤ ꯃꯊꯪ ꯄꯥꯎ ꯍꯥꯏꯅꯔꯛꯄꯗꯒꯤ ꯃꯤ ꯃꯊꯪ ꯎꯕ ꯍꯧꯅꯔꯛꯈꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯃꯤꯁꯤꯡꯗ ꯍꯪꯕꯗ ꯑꯣꯟꯊꯣꯛꯄ ꯋꯥꯔꯤ ꯑꯃ ꯂꯤꯁꯤꯜꯂꯛꯂꯤ ꯑꯣꯟꯊꯣꯛꯄ ꯋꯥꯔꯤ ꯍꯥꯏꯗꯤ ꯑꯃꯒꯤ ꯅꯠꯇꯦ ꯈꯔ ꯀꯤꯔꯒ ꯂꯩꯔꯤꯉꯩꯗꯨꯗ ꯂꯤꯔꯛꯏꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯍꯥꯟꯅꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯈ꯭ꯔꯦ ꯋꯥꯔꯤ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯆꯤꯡꯃꯥꯏ ꯑꯗꯨꯒꯤ ꯎ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯕ ꯃꯐꯝ ꯖꯒꯥ ꯑꯃꯗ ꯅꯨꯄꯤ ꯁꯤꯈꯤ ꯍꯥꯏ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯈꯤꯁꯨ ꯍꯥꯏ ꯃꯤꯅ ꯍꯥꯠꯂꯒ ꯍꯨꯟꯗꯣꯛꯂꯝꯕꯅꯦꯁꯨ ꯍꯥꯏ ꯃꯗꯨꯃꯗꯤ ꯈꯪꯖꯗ꯭ꯔꯦ ꯑꯗꯨꯕꯨ ꯁꯤꯗꯤ ꯁꯤꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨ ꯅꯣꯡꯁꯨ ꯃꯪꯂꯤ ꯅꯨꯡꯁꯤꯠꯁꯨ ꯑꯗꯨꯝ ꯁꯤꯠꯂꯤ ꯆꯤꯡꯌꯥ ꯑꯣꯏꯕꯅꯤꯅ ꯅꯣꯡꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯇꯥꯔꯒ ꯂꯩ ꯅꯨꯃꯤꯠꯇꯨꯁꯨ ꯅꯣꯡ ꯇꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯕꯛ ꯂꯦꯞꯂꯤ ꯍꯥꯡꯂꯛꯀꯗ꯭ꯔꯥ ꯈꯟꯗꯨꯅ ꯐꯅꯌꯥꯝ ꯀꯟꯅ ꯉꯥꯏꯅꯕꯅꯤ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯍꯥꯡꯂꯛꯈꯤꯗ꯭ꯔꯦ ꯑꯗꯨꯃꯛ ꯅꯨꯃꯤꯠ ꯇꯥꯁꯤꯟꯈ꯭ꯔꯦ ꯅꯣꯡꯁꯨ ꯆꯤꯐꯦꯠ ꯇꯥꯔꯤ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯀꯣꯏꯊꯣꯛꯂꯨꯒꯗꯕꯁꯨ ꯇꯟꯅꯔꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯈꯣꯂꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯍꯟ ꯑꯉꯥꯡ ꯄꯨꯝꯅꯃꯛ ꯆꯥꯛ ꯉꯟꯅ ꯆꯥꯔꯒ ꯇꯨꯝꯅꯅꯕ ꯁꯦꯝ ꯁꯥꯈꯤ ꯑꯁꯨꯝꯅ ꯁꯦꯝ ꯁꯥꯟꯅꯔꯤꯉꯩ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯃꯥꯟꯅꯕ ꯑꯃ ꯄ꯭ꯔꯞ ꯂꯥꯛꯂꯒ ꯅꯨꯄꯤ ꯑꯃ ꯆꯤꯡꯊꯛꯂꯣꯝꯗ ꯀꯥꯈꯠꯈꯤ ꯍꯥꯏꯅ ꯄꯥꯎ ꯇꯝꯂꯔꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯊꯣꯡꯖꯤꯟ ꯍꯦꯛ ꯀꯥꯟꯁꯤꯜꯂꯛꯄꯒ ꯄꯥꯎ ꯑꯗꯨ ꯇꯝꯕ ꯌꯥꯔꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯃꯃꯥꯟꯅꯕ ꯌꯥꯝꯅ ꯀꯤꯒꯟꯕ ꯑꯃꯒꯤ ꯋꯥꯈꯜ ꯁꯣꯛꯈꯤꯅꯤ ꯀꯤꯈꯤꯅꯤ ꯈꯟꯕꯗꯒꯤ ꯄꯥꯎ ꯑꯗꯣ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗ ꯇꯨꯃꯤꯟꯅ
ꯇꯨꯃꯤꯟꯅ ꯇꯝꯈꯤꯕꯅꯤ ꯅꯨꯄꯤ ꯑꯃ ꯆꯤꯡꯗ ꯀꯥꯈꯠꯈ꯭ꯔꯦ ꯆꯥꯛ ꯊꯣꯡꯂꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ ꯍꯥꯏꯅ ꯍꯪꯕꯒꯤ ꯃꯍꯨꯠ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯑꯗꯨꯗꯤ ꯀꯔꯝ ꯀꯥꯟꯗ ꯑꯃꯨꯛ ꯀꯨꯝꯃꯛꯇꯣꯏꯕ ꯃꯥꯗꯤ ꯈꯪꯗꯦ ꯍꯣꯔꯦꯟ ꯇꯨꯝꯕ ꯅꯨꯡꯉꯥꯏꯔꯀꯥꯟꯗ ꯀꯨꯝꯃꯛꯇꯧ ꯃꯥꯜꯂꯦ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯇꯥꯔ ꯃꯥꯜꯂꯤ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯃꯗꯨꯗ ꯆꯥꯛ ꯊꯣꯡꯂꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯅꯤꯒꯦ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯇꯨꯝꯃꯒ ꯂꯩꯕ ꯇꯥꯕꯅꯤ ꯍꯣꯔꯦꯟ ꯀꯅꯥꯒꯨꯝꯕꯅ ꯀꯧꯔꯛꯑꯁꯨꯅꯦ ꯑꯩꯈꯣꯏ ꯈꯨꯝꯃꯣꯏꯗꯕꯅꯤꯀꯣ ꯍꯧꯗꯣꯔꯛꯂꯤꯕ ꯋꯥꯐꯝꯗꯨ ꯌꯥꯅꯔꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯇꯨꯝꯅꯅꯕ ꯍꯧꯔꯛꯏ ꯆꯤꯡꯅꯨꯡꯅꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯅꯣꯡ ꯐꯅ ꯇꯥꯔꯕꯁꯨ ꯃꯩꯗꯤ ꯃꯨꯠꯇꯦ ꯃꯈꯣꯏꯅ ꯇꯨꯝꯅꯅꯕ ꯁꯦꯝ ꯁꯥꯔꯛꯄꯗ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯃꯥꯒꯤ ꯈꯣꯡꯌꯥꯔꯣꯝꯗ ꯀꯔꯤꯅꯣ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯂꯨꯕꯗ ꯐꯤꯉꯧ ꯐꯅꯦꯛ ꯑꯃ ꯁꯦꯠꯂꯒ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯂꯒ ꯂꯩꯕꯗꯧꯅ ꯎꯈꯤ ꯃꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯗꯨꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯤ ꯃꯊꯪ ꯍꯧꯗꯣꯛꯇꯨꯅ ꯌꯦꯡꯕ ꯍꯧꯔꯛꯏ ꯃꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯌꯦꯔꯥ ꯑꯁꯤꯗꯤ ꯐꯨꯔꯤꯠ ꯌꯥꯟꯕꯅꯤ ꯀꯩꯅꯣ ꯃꯗꯨꯗ ꯑꯇꯩ ꯃꯌꯥꯝꯅꯁꯨ ꯍꯣꯏꯅꯦ ꯑꯁꯤꯗꯤ ꯐꯨꯔꯤꯠ ꯌꯥꯟꯕꯅꯤ ꯃꯃꯥꯟꯅꯕ ꯃꯌꯥꯝꯅ ꯃꯊꯪ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯍꯥꯟꯕ ꯎꯈꯤꯕ ꯅꯨꯄꯥ ꯑꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯍꯥꯛꯅ ꯈꯜꯂꯤ ꯍꯧꯖꯤꯛꯀꯤ ꯐꯤꯕꯝꯗꯨꯕꯨ ꯐꯨꯔꯤꯠ ꯑꯣꯏꯔꯝꯂꯕ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯊꯪ ꯅꯨꯡꯉꯥꯏꯅ ꯇꯨꯝꯅꯈꯤ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯅꯣꯡꯁꯨ ꯑꯉꯛꯄ ꯐꯪꯅ ꯍꯩꯊꯔꯤ ꯅꯣꯡꯒ ꯇꯥꯕ ꯑꯗꯨꯗ ꯈꯣꯂꯥ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯣ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯣꯂꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯞꯂꯒ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯑꯗꯨꯕꯨ ꯈꯣꯂꯥ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯅꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯅꯥꯃꯠꯇꯅ ꯇꯥꯈꯤꯗꯦ ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ ꯉꯁꯥꯏ ꯌꯥꯟꯗꯨꯅ ꯂꯩꯕ ꯐꯤ ꯑꯃꯗ ꯀꯤꯈꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯣ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯆꯨꯝꯅꯒꯤ ꯑꯗꯨ ꯌꯥꯎꯋꯣꯟꯖꯔꯛꯄꯅꯤ ꯑꯁꯨꯝꯅ ꯃꯍꯥꯛ ꯀꯕꯛ ꯍꯧꯒꯠꯂꯛꯄ ꯑꯗꯨꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡ ꯈꯥꯛꯂꯛꯏ ꯃꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯥꯡꯗꯨꯅ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯉꯤ ꯑꯗꯨꯕꯨ ꯅꯣꯡ ꯈꯥꯛꯄꯁꯤꯗꯤ ꯑꯉꯛꯄ ꯑꯃꯗꯤ ꯅꯠꯇꯕꯅꯤ나 ꯃꯍꯥꯛ ꯑꯃꯨꯛ ꯇꯨꯝꯊꯅꯕ ꯍꯣꯠꯅꯩ ꯑꯁꯨꯝꯅ ꯍꯣꯠꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯣꯂꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯣ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯉꯤ ꯑꯗꯨꯒ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯣꯂꯥ ꯑꯗꯨꯗꯒꯤ ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯀꯞꯂꯒ ꯑꯁꯨꯝ ꯆꯠꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯈꯤ ꯃꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯖꯤꯡꯒꯅ ꯀꯣꯏꯁꯤꯜꯂꯒ ꯁꯥꯔꯤꯕ ꯈꯣꯂꯥ ꯑꯗꯨꯒꯤ ꯖꯤꯡꯒ ꯇꯥꯏꯅꯐꯝ ꯑꯗꯨꯗ ꯍꯣꯔꯤꯕ ꯃꯈꯨꯜ ꯑꯗꯨꯗ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯐꯤꯉꯧ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃꯅ ꯃꯈꯨꯠꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯥꯏꯔꯒ ꯆꯤꯡꯃꯥꯏ ꯑꯗꯨꯗ ꯇꯞꯅ ꯑꯁꯨꯝ ꯆꯠꯈꯤꯕꯗꯣ ꯅꯣꯡ ꯑꯃꯨꯛ ꯈꯥꯛꯄꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯎꯈꯤ ꯃꯗꯨ ꯎꯕꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯅꯤꯡꯕ ꯑꯃ ꯐꯥꯎꯔꯛꯂꯤ ꯃꯁꯤꯗꯒꯤ ꯀꯅꯥꯁꯨ ꯍꯧꯔꯝꯗꯅ ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯕꯒꯨꯝ ꯅꯨꯄꯥ ꯃꯆꯥ ꯑꯗꯣ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯈꯤꯕꯒꯨꯝ ꯇꯧꯔꯤ ꯈꯣꯂꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯍꯥꯡꯂꯒ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯆꯠꯈꯤꯕ ꯆꯤꯡꯒꯤ ꯑꯗꯣꯝꯗ ꯑꯁꯨꯝ ꯂꯥꯛꯂꯤ ꯑꯗꯨ ꯀꯟꯅ ꯇꯥꯔꯤꯕ ꯅꯣꯡꯂꯛ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯁꯨꯝ ꯏꯟꯅꯈꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯂꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯂꯤꯗꯔ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯣ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯜꯂꯤ ꯍꯩꯁ ꯀꯔꯤ ꯃꯪꯅꯣꯅꯦ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯑꯉꯥꯡꯁꯤꯡꯁꯤꯅ ꯀꯔꯝ ꯇꯧꯔꯤꯕꯖꯥꯠꯅꯣ ꯑꯁꯨꯝꯅ ꯆꯦꯛ ꯇꯧꯔꯛꯄꯗ ꯈꯣꯂꯥꯒꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕꯗꯣ ꯎꯔꯛꯂꯤ ꯃꯗꯨ ꯎꯕꯗ ꯂꯤꯗꯔ ꯑꯗꯨꯅ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯉꯥꯜꯍꯜꯂꯒ ꯄꯨꯡ ꯌꯦꯡꯂꯨꯕꯗ ꯑꯍꯤꯡꯒꯤ ꯄꯨꯡ 2:30 ꯍꯦꯜꯂꯝꯂꯤ ꯃꯁꯤꯗꯒꯤ ꯂꯤꯗꯔ ꯑꯗꯨꯅ ꯀꯅꯥ ꯃꯄꯥꯟ ꯊꯣꯛꯈꯤꯕ ꯖꯥꯠꯅꯣ ꯈꯟꯗꯨꯅ ꯃꯍꯥꯛꯁꯨ ꯐꯣꯟ ꯐ꯭ꯂꯥꯁ ꯑꯗꯨ ꯀꯥꯞꯇꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯈꯤꯗꯦ ꯃꯁꯤꯗꯒꯤ ꯂꯤꯗꯔ ꯑꯗꯨ ꯈꯣꯂꯥ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯂꯤ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯍꯧꯗꯣꯛꯂꯤ ꯃꯗꯨꯗ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯃꯊꯪ ꯍꯧꯒꯠꯅꯔꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯍꯧꯗꯣꯛꯄꯒꯤ ꯃꯔꯝ ꯍꯪꯂꯛꯈꯤ ꯃꯗꯨꯗ ꯂꯤꯗꯔ ꯑꯗꯨꯅ ꯅꯈꯣꯏꯅ ꯃꯄꯥꯟ ꯊꯣꯛꯂꯒ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯗꯦ ꯍꯥꯏꯗꯨꯅ ꯆꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯗꯤ ꯃꯄꯥꯟ ꯊꯣꯛꯎꯕ ꯂꯩꯇꯦ ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯂꯤꯗꯔ ꯑꯗꯨꯅ ꯆꯤꯡꯗꯔ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯀꯅꯥ ꯋꯥꯠꯂꯤ ꯍꯥꯏꯗꯨꯅ ꯍꯪꯕ ꯍꯧꯔꯛꯂꯤ ꯃꯗꯨꯗ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯌꯦꯡꯊꯣꯔꯛꯄꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯃ ꯋꯥꯠꯂꯦ ꯍꯥꯏꯕ ꯈꯪꯂꯛꯂꯤ ꯃꯁꯤ ꯍꯦꯛ ꯈꯪꯕꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯣ ꯄꯥꯈꯠꯅꯗꯨꯅ ꯈꯣꯂꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯊꯣꯔꯛꯇꯨꯅ ꯊꯤꯕ ꯍꯧꯔꯛꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯆꯤꯡꯃꯥꯏꯔꯣꯝꯗ ꯀꯥꯈꯠꯂꯛꯂꯒ
ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯈꯔ ꯊꯥꯞꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯎꯃꯔꯨꯝ ꯑꯃꯗ ꯐꯝꯂꯒ ꯂꯩꯕꯒꯨꯝ ꯎꯈꯤ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯌꯥꯝ ꯃꯈꯣꯏꯅ ꯎꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯣꯡꯁꯨ ꯑꯉꯛꯄ ꯃꯑꯣꯡꯗ ꯈꯥꯛꯄ ꯂꯥꯎꯕ ꯍꯩꯊꯕ ꯇꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕꯗ ꯉꯁꯥꯏ ꯅꯨꯄꯤ ꯑꯃꯅ ꯆꯦꯟꯈꯤꯕꯗ ꯃꯇꯨꯡ ꯏꯟꯅꯈꯤꯕ ꯃꯌꯥꯝꯅ ꯊꯤꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯣ ꯐꯝꯂꯒ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯧꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯔꯝꯂꯤ꯫ ꯃꯗꯨꯗ ꯃꯌꯥꯝꯅ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗꯤ ꯋꯥ ꯑꯃꯠꯇ ꯈꯨꯝꯗꯅ ꯃꯌꯥꯝꯗ ꯁꯠ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯑꯉꯛꯄꯅꯤ, ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯤꯠꯇꯣ ꯃꯨꯁꯤꯟ ꯃꯨꯏ ꯑꯗꯨꯒ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯂꯒ ꯃꯌꯥꯝꯗ ꯌꯦꯡꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯃꯌꯥꯝꯗꯣ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯈꯣꯂꯥ ꯌꯧꯅꯅꯕ ꯃꯥꯅ ꯊꯣꯛꯄ ꯆꯦꯟꯅꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯆꯤꯡꯃꯥꯏ ꯑꯗꯨꯗ ꯍꯧꯔꯤꯕ ꯈꯨꯎꯃꯨꯛ ꯋꯥꯡꯕ ꯅꯥꯄꯤꯁꯤꯡ ꯑꯗꯣ ꯀꯥꯟꯗꯨꯅ ꯆꯣꯡꯗꯨꯅ ꯆꯦꯜꯂꯛꯄꯗ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯗ ꯈꯨꯗꯤ ꯊꯤꯖꯤꯟꯗꯨꯅ ꯎꯞꯁꯤꯟꯗꯨꯅ ꯇꯨꯁꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯍꯧꯒꯠꯅꯕ ꯀꯟꯅ ꯂꯥꯎꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯌꯥꯝ ꯑꯗꯣ ꯆꯦꯟꯁꯤꯟꯅꯔꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯍꯧꯖꯤꯛ ꯇꯨꯁꯤꯟꯈꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯃꯍꯥꯛꯅ ꯈꯨꯗꯤ ꯊꯤꯔꯤꯕꯗꯨ ꯀꯔꯤꯗꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯐꯣꯟ ꯐ꯭ꯂꯥꯁ ꯑꯗꯣ ꯀꯥꯞꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯈꯣꯏꯅ ꯊꯤꯕ ꯂꯥꯛꯂꯤꯕ ꯃꯃꯥꯟꯅꯕ ꯑꯗꯣ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯇꯥꯔꯒ ꯂꯩꯕ ꯑꯣꯏꯔꯝꯈꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯃꯃꯥꯟꯅꯕ ꯑꯗꯨꯕꯨ ꯀꯣꯟꯈꯠꯂꯒ ꯋꯥꯈꯜ ꯂꯥꯛꯅꯅꯕ ꯀꯟꯅ ꯀꯧꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯊꯪ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯂꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯂꯥꯛꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯗꯒꯤ ꯂꯤꯗꯔ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯔꯒꯨꯝꯁꯤ, ꯈꯣꯂꯥꯗ ꯆꯠꯂꯁꯤ ꯍꯥꯏꯕꯗꯒꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯂꯤꯕ ꯅꯨꯄꯥ ꯑꯗꯣ ꯊꯥꯡꯗꯨꯅ ꯈꯣꯂꯥꯗ ꯄꯨꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯈꯣꯂꯥ ꯌꯧꯔꯕ ꯃꯇꯨꯡ ꯃꯌꯥꯝꯅ ꯒ꯭ꯌꯥꯟ ꯃꯥꯡꯂꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯣ ꯒ꯭ꯌꯥꯟ ꯂꯥꯛꯅꯅꯕ ꯍꯣꯠꯅꯕ ꯍꯧꯔꯛꯂꯤ꯫ ꯃꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯣ ꯌꯥꯝꯅ ꯏꯪꯂꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯌꯥꯝꯅ ꯃꯥꯒꯤ ꯃꯐꯤ ꯃꯔꯣꯜꯗꯨ ꯍꯣꯡꯗꯣꯛꯄꯤꯔꯒ ꯐꯩꯖꯨꯞ ꯂꯨꯝꯅ ꯁꯨꯞꯈꯤ꯫ ꯅꯨꯄꯥ ꯃꯆꯥꯗꯨ ꯁꯤꯕꯃꯛꯇꯤ ꯁꯤꯗ꯭ꯔꯤ꯫ ꯃꯈꯣꯏꯅ ꯁꯤꯗ꯭ꯔꯤ ꯍꯥꯏꯕ ꯈꯪꯂꯤꯕꯁꯤ ꯑꯇꯩꯅ ꯅꯠꯇꯦ, ꯅꯨꯄꯥ ꯃꯆꯥꯗꯨ ꯋꯥꯈꯜ ꯇꯥꯖꯗ꯭ꯔꯕꯁꯨ ꯃꯁꯥ ꯑꯗꯣ ꯏꯪꯕꯗꯒꯤ ꯊꯛ ꯅꯤꯛꯂꯛꯏ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯁꯤꯗ꯭ꯔꯤ ꯍꯥꯏꯕ ꯇꯥꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯈꯪꯅꯔꯛꯄꯗꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯣ ꯏꯪꯗꯅꯕ ꯍꯣꯠꯅꯕꯗꯒꯤ ꯃꯍꯥꯛ ꯅꯤꯛꯄꯗꯤ ꯐꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 4 ꯇꯥꯔꯛꯄꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯣ ꯋꯥꯈꯜ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯈꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗ ꯃꯌꯥꯝꯅ ꯅꯪ ꯉꯔꯥꯡ ꯀꯗꯥꯏꯗ ꯆꯠꯂꯨꯏ ꯍꯥꯏꯅ ꯍꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯍꯪꯂꯤꯕꯗꯣ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯊꯑꯣꯏꯅ ꯇꯥꯗꯅ ꯃꯥꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯗ ꯑꯗꯨꯝ ꯂꯩ꯫ ꯃꯌꯥꯝꯗ ꯌꯦꯡꯂꯒ ꯑꯃꯨꯛꯁꯨ ꯅꯣꯛꯏ ꯑꯗꯨꯒ ꯌꯥꯝꯅ ꯀꯤꯕꯒꯤ ꯃꯑꯣꯡꯁꯨ ꯇꯧꯏ꯫ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯈꯪꯁꯥꯎ ꯑꯃꯨꯛ ꯁꯥꯎꯔꯛꯇꯨꯅ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯈꯨꯠ ꯊꯥꯗꯨꯅ ꯍꯥꯠꯀꯦ ꯐꯨꯒꯦ ꯇꯧꯔꯛꯏ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯌꯥꯝꯗꯣ ꯌꯥꯝꯅ ꯄꯥꯈꯠꯅꯔꯕꯅꯤ꯫ ꯃꯔꯛꯁꯤꯗ ꯌꯥꯝꯅ ꯀꯤꯕ ꯁꯥꯊꯤꯕ ꯑꯃꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯣ ꯑꯦꯂꯦꯛꯇ꯭ꯔꯤꯛꯅ ꯆꯤꯡꯕꯗꯧꯅ ꯈꯔꯛ ꯅꯤꯛꯂꯝꯂꯒ ꯆꯞ ꯇꯤꯡꯊꯣꯛꯑꯝꯕꯗꯒꯤ ꯂꯣꯡꯊꯦꯛ ꯊꯦꯛꯀꯠꯂꯛꯄ ꯑꯁꯤꯅꯤ꯫ ꯃꯗꯨꯗ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯐꯅꯕꯗ ꯃꯌꯥꯝꯗꯤ ꯍꯨꯃꯥꯡ ꯀꯥꯡꯂꯦ꯫ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯅꯣꯡ ꯉꯥꯜꯂꯤ꯫ ꯅꯣꯡ ꯉꯥꯟꯕꯒ ꯈꯣꯂꯥ ꯑꯗꯨꯒꯤ ꯂꯤꯗꯔ ꯑꯗꯨꯅ ꯃꯈꯣꯏꯅ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯊꯥꯎ ꯊꯨꯝ ꯍꯦꯛ ꯂꯩꯕ ꯗꯨꯀꯥꯟ ꯑꯗꯨꯗ ꯆꯦꯜꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯗꯨꯀꯥꯟ ꯑꯗꯨꯗꯤ ꯑꯌꯨꯛ ꯉꯜꯂꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯣꯡ ꯍꯥꯡꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯂꯤꯗꯔ ꯑꯗꯨꯅ ꯊꯣꯡ ꯊꯤꯟꯗꯨꯅ ꯗꯨꯀꯥꯟ ꯑꯗꯨꯕꯨ ꯊꯣꯡ ꯍꯥꯡꯕꯤꯅꯕ ꯀꯧꯔꯤ꯫ ꯑꯁꯨꯝꯅ ꯀꯟꯅ ꯀꯧꯕꯗꯒꯤ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗꯒꯤ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯣ ꯇꯥꯔꯗꯨꯅ ꯗꯨꯀꯥꯟꯂꯣꯝꯗ ꯊꯣꯔꯛꯇꯨꯅ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯔꯤ꯫ ꯃꯗꯨꯗ ꯂꯤꯗꯔ ꯑꯗꯨꯅ ꯈꯣꯂꯥꯗ ꯑꯣꯏꯍꯧꯔꯤꯕ ꯐꯤꯕꯝ ꯑꯗꯣ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯅ ꯂꯤꯗꯔ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯣ ꯀꯔꯤ ꯍꯥꯏꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ꯫ ꯃꯁꯤꯗꯒꯤ ꯂꯤꯗꯔ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯈꯣꯂꯥꯗ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯕు ꯃꯈꯨꯠ ป้ꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯒ ꯂꯤꯗꯔ ꯑꯗꯨꯒꯅ ꯈꯣꯂꯥ ꯌꯧꯔꯛꯄꯗꯗꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯗꯨꯀꯥꯟ ꯐꯝꯕ ꯆꯤꯡꯃꯤ ꯅꯨꯄꯥ ꯑꯗꯣ ꯚꯥꯞ ꯇꯥꯔꯗꯨꯅ ꯃꯍꯥꯛꯅ ꯈꯪꯕ ꯑꯃꯥꯏꯕ ꯑꯃ ꯀꯧꯕ ꯆꯦꯟꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯗꯨꯀꯥꯟ ꯐꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯃ ꯀꯧꯕꯤꯔꯛꯇꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯔꯛꯏ꯫ ꯃꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯂꯨꯔꯕ ꯃꯇꯨꯡ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯂꯥꯛꯂꯒ ꯑꯀꯤꯕ ꯐꯤꯕꯝꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯒ ꯑꯁꯥꯎꯕ ꯃꯇꯧ ꯎꯠꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯣ ꯀꯟꯅ ꯐꯥꯅꯅꯕ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯣ ꯅꯝꯗꯨꯅ ꯐꯥꯈꯤ꯫
ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯂꯥꯏꯔꯣꯟ ꯈꯔ ꯁꯣꯜꯂꯒ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯃꯔꯨ ꯈꯔ ꯂꯩꯃꯥꯏꯗ ꯊꯥꯗꯔꯒ ꯊꯝꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯔꯤꯅꯣ ꯈꯪꯗꯕ ꯁꯔꯨꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯃꯀꯛ ꯑꯃ ꯑꯃꯨꯛ ꯄꯨꯊꯣꯔꯛꯇꯨꯅ ꯀꯔꯤꯅꯣ ꯈꯔ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯃꯔꯨꯁꯤꯡ ꯑꯗꯨꯗ ꯒ꯭ꯔꯤꯛ ꯒ꯭ꯔꯤꯛ ꯇꯛꯈꯥꯏꯈꯤ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯣ ꯀꯟꯅ ꯂꯥꯎꯔꯛꯏ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯗꯨꯗ ꯆꯣꯡꯁꯤꯟꯗꯨꯅ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝ ꯐꯨꯅꯅꯕ ꯍꯣꯠꯅꯔꯛꯏ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯀꯟꯅ ꯐꯥꯈꯤꯕꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯣ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯈꯤꯗꯦ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯦꯞꯇꯅ ꯂꯥꯏꯔꯣꯟ ꯑꯁꯨꯝ ꯁꯣꯜꯂꯛꯄꯗꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯣ ꯁꯣꯔ ꯐꯨꯟꯒꯠꯄꯗꯧꯅ ꯇꯧꯔꯝꯂꯒ ꯃꯀꯣꯛ ꯑꯗꯣ ꯑꯉꯥꯎꯕꯒꯨꯝ ꯐꯦꯠ ꯐꯦꯠ ꯍꯥꯏꯔꯝꯂꯒ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯗꯨꯀꯥꯟ ꯐꯝꯕ ꯅꯨꯄꯥ ꯑꯗꯨꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯔꯝꯂꯒ ꯆꯠꯀꯦ ꯇꯧꯏ ꯃꯗꯨꯗ ꯂꯤꯗꯔ ꯑꯗꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯂꯨꯄꯥ 100 ꯀꯠꯈꯤ ꯃꯁꯤꯗꯒꯤ ꯆꯤꯡꯃꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯗꯨꯀꯥꯟ ꯐꯝꯕ ꯆꯤꯡꯃꯤ ꯅꯨꯄꯥ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯔꯝꯂꯒ ꯍꯧꯖꯤꯛ ꯂꯤꯗꯔ ꯑꯗꯨꯅ ꯄꯤꯔꯛꯂꯤꯕ ꯂꯨꯄꯥ 100 ꯑꯗꯣ ꯗꯨꯀꯥꯟ ꯃꯄꯨꯗ ꯄꯤꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯍꯥꯏꯅꯔꯤꯕꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯔꯣꯟꯗ ꯉꯥꯡꯅꯕ ꯑꯣꯏꯕꯅꯤꯅ ꯈꯣꯂꯥ ꯑꯗꯨꯗ ꯊꯕꯛ ꯁꯨꯕꯒꯤ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯀꯔꯤꯃꯠꯇ ꯈꯪꯈꯤꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯤꯡꯃꯤ ꯑꯃꯥꯏꯕ ꯑꯗꯣ ꯆꯠꯈ꯭ꯔꯦ ꯃꯗꯨꯗ ꯂꯤꯗꯔ ꯑꯗꯨꯅ ꯗꯨꯀꯥꯟ ꯐꯝꯕ ꯅꯨꯄꯥ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯔꯝꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯈꯤ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯁꯨ ꯃꯅꯤꯄꯨꯔꯤ ꯂꯣꯟ ꯊꯣꯏꯅ ꯈꯪꯗꯕꯅꯤꯅ ꯌꯥꯝꯅ ꯁꯨꯒꯥꯏꯅꯃꯛꯇꯤ ꯇꯥꯛꯂꯝꯗ꯭ꯔꯤ ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯁꯟꯗꯦ ꯑꯁꯤꯗ ꯑꯉꯥꯡꯁꯦ ꯆꯔꯆꯇ ꯄꯨꯔꯛꯂꯒ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯍꯜꯂꯨ ꯑꯗꯨꯒ ꯂꯨꯄꯥ 100ꯁꯦ ꯗꯣꯅꯦꯁꯟ ꯇꯧꯔꯝꯃꯨ ꯍꯥꯏꯗꯨꯅ ꯄꯤꯔꯝꯃꯤ ꯑꯁꯤ ꯍꯥꯏꯔꯒ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯅ ꯂꯤꯗꯔ ꯑꯗꯨꯗ ꯂꯨꯄꯥ 100 ꯑꯗꯣ ꯄꯤꯈꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯉꯁꯤ ꯅꯨꯃꯤꯗꯥꯡꯗꯤ ꯈꯣꯂꯥꯗꯒꯤ ꯀꯅꯥꯃꯠꯇ ꯊꯣꯛꯀꯅꯨ ꯇꯥꯅꯤꯡꯕ ꯃꯈꯣꯜ ꯇꯥꯔꯕꯁꯨ ꯊꯣꯛꯄ ꯌꯥꯗꯦ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗꯒꯤꯗꯤ ꯀꯔꯤꯃꯠꯇ ꯇꯧꯔꯝꯃꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯣ ꯆꯠꯈ꯭ꯔꯦ ꯃꯇꯝꯗꯣ ꯍꯧꯖꯤꯟꯈ꯭ꯔꯦ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯇꯥꯔꯛꯄꯗ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯣ ꯒ꯭ꯌꯥꯟ ꯂꯥꯛꯂꯤ ꯃꯗꯨꯗ ꯃꯌꯥꯝꯅ ꯃꯍꯥꯛꯅ ꯉꯔꯥꯡ ꯆꯤꯡꯃꯥꯏ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯀꯔꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯃꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯋꯥꯔꯤ ꯃꯊꯪ ꯃꯊꯪ ꯂꯤꯔꯛꯑꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯎꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯇꯨꯡ ꯑꯁꯨꯝ ꯏꯟꯅꯔꯛꯄꯗ ꯍꯩꯀ꯭ꯔꯨ ꯄꯥꯝꯕꯤ ꯍꯧꯕ ꯑꯁꯣꯝꯒꯤ ꯆꯤꯡꯃꯥꯏꯗꯨ ꯌꯧꯔꯛꯂꯦ ꯑꯗꯨ ꯐꯥꯎꯕ ꯑꯩ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯁꯨꯝ ꯏꯟꯅꯈꯤ ꯑꯩꯅ ꯈꯜꯂꯨꯕꯅ ꯅꯨꯄꯤꯗꯣ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯔꯨꯕꯩ ꯈꯜꯂꯨꯕꯅꯤ ꯋꯥꯗꯨ ꯍꯦꯛ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝ ꯆꯞ ꯃꯥꯟꯅꯅ ꯃꯥꯅꯤꯅꯦ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯋꯥꯔꯤꯗꯨ ꯃꯈꯥ ꯇꯥꯔꯛꯅꯕ ꯍꯥꯏꯈꯤ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯄ ꯑꯃꯅ ꯅꯨꯡ ꯑꯃꯨꯛ ꯑꯃꯨꯛ ꯈꯥꯛꯄꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯑꯩꯒꯤ ꯃꯥꯡꯗ ꯆꯠꯂꯤꯕꯤ ꯅꯨꯄꯤ ꯑꯗꯣ ꯑꯩꯒꯤ ꯏꯅꯥꯛꯇ ꯈꯪꯅꯛ ꯅꯛꯁꯤꯜꯂꯛꯈꯤ ꯃꯗꯨꯗꯒꯤ ꯑꯩ ꯏꯁꯥꯗ ꯑꯀꯤꯕ ꯐꯥꯎꯔꯛꯇꯨꯅ ꯈꯣꯂꯥꯔꯣꯝꯗ ꯆꯦꯟꯒꯦ ꯍꯥꯏꯗꯨꯅ ꯂꯩꯊꯣꯔꯛꯄꯗ ꯅꯨꯄꯤ ꯑꯗꯣ ꯆꯤꯡꯃꯥꯏꯒꯤ ꯎ ꯃꯔꯛ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯄꯥꯏꯈꯠꯂꯛꯈꯤ ꯃꯗꯨ ꯎꯕꯗ ꯑꯩ ꯀꯤꯕꯅ ꯈꯦꯃꯟꯈꯤꯕꯅ ꯈꯣꯂꯥ ꯌꯧꯅꯕ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯆꯦꯟꯈꯤ ꯃꯗꯨꯗ ꯈꯪꯍꯧꯗꯅ ꯎ ꯑꯃꯒꯤ ꯃꯔꯨꯝꯗꯒꯤ ꯅꯨꯄꯤ ꯑꯗꯣ ꯈꯪꯆꯣꯡ ꯆꯣꯡꯊꯣꯔꯛꯈꯤ ꯃꯗꯨꯗꯒꯤ ꯑꯩ ꯈꯪꯗꯨꯅ ꯒ꯭ꯌꯥꯟ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ ꯑꯩꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯗ ꯁꯤꯗ ꯃꯌꯥꯝꯗ ꯋꯥꯔꯤ ꯂꯤꯔꯒ ꯂꯩꯔꯝꯃꯤꯁꯤꯅꯤ ꯃꯗꯨꯗ ꯃꯌꯥꯝꯅ ꯂꯣꯏꯔꯦꯍꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯑꯃꯒ ꯋꯥꯔꯤ ꯑꯃꯨꯛ ꯁꯥꯟꯅꯔꯒ ꯂꯩꯈꯤ ꯃꯇꯝꯗꯣ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨꯗꯤ ꯅꯣꯡꯗꯤ ꯃꯪꯉꯤ ꯑꯗꯨꯕꯨ ꯇꯥꯕꯗꯤ ꯇꯥꯗꯦ ꯑꯗꯨꯅ ꯃꯈꯣꯏ ꯊꯕꯛ ꯈꯔ ꯁꯨꯈꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯨ ꯃꯌꯥꯝꯗꯨ ꯀꯤꯅꯗꯨꯅ ꯀꯅꯥꯁꯨ ꯃꯄꯥꯟ ꯊꯣꯛꯅꯈꯤꯗꯦ ꯑꯗꯨꯅ ꯆꯥꯛ ꯉꯟꯇꯥ ꯆꯥꯔꯒ ꯇꯨꯝꯅꯈꯤ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯃꯌꯥꯝꯗꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯅꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯣꯂꯥꯒꯤ ꯖꯤꯡꯒ ꯃꯊꯛ ꯑꯗꯨꯗ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯇꯧꯔꯛꯈꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯃꯁꯨ ꯃꯈꯥꯗ ꯕꯨꯝ ꯂꯥꯎꯅ ꯇꯥꯁꯤꯟꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯈꯤ ꯃꯁꯤꯗ ꯅꯠꯇꯅ ꯈꯣꯂꯥꯒꯤ ꯐꯛꯂꯥꯡ ꯑꯗꯨꯗ ꯈꯣꯔꯣ ꯈꯣꯠꯂꯛꯄ ꯇꯨꯡ ꯊꯤꯜꯂꯛꯄ ꯀꯌా ꯇꯧꯔꯛꯈꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯔꯛꯈꯤꯗꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯌꯥꯝꯅ ꯋꯥꯅ ꯂꯦꯟꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯀꯩꯁꯨ ꯇꯧꯗꯅ ꯊꯕꯛ ꯁꯨꯈꯤ ꯑꯗꯨꯕꯨ ꯆꯤꯡꯃꯥꯏ ꯑꯗꯣꯝꯗꯗꯤ ꯀꯅꯥꯃꯠꯇꯅ ꯀꯥꯈꯤꯗ꯭ꯔꯦ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯊꯪꯒꯤ ꯋꯥꯔꯤꯁꯤ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯀꯣꯃꯦꯗꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯀꯣꯃꯦꯗꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯃꯥꯏꯕ ꯑꯃꯗꯤ ꯃꯇꯥꯎ ꯑꯍꯨꯝ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ
ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯀꯣꯃꯦꯗꯤ ꯑꯃꯥꯏꯕ ꯑꯃꯗꯤ ꯃꯇꯥꯎ ꯑꯍꯨꯝ ꯁꯟꯙ꯭ꯌꯥꯒꯤ ꯃꯇꯝꯅꯤ ꯕꯤꯅꯣꯏ ꯕꯕꯥꯟꯗ ꯕꯦꯀꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯈꯣꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯁꯤꯅꯦꯃꯥ ꯍꯣꯜ ꯑꯃꯗ ꯐꯤꯂꯝ ꯌꯦꯡꯉꯨꯁꯤ ꯍꯥꯏꯅꯗꯨꯅ ꯍꯣꯜ ꯑꯗꯨ ꯇꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯅꯣꯏꯅ ꯃꯃꯥꯟꯅꯕꯁꯤꯡꯗ ꯋꯥꯐꯝ ꯑꯃ ꯑꯁꯨꯝ ꯍꯥꯏꯔꯝꯕꯗꯒꯤ ꯂꯥꯏ ꯇꯤꯟꯒꯤ ꯊꯤꯕ ꯍꯨꯝꯕꯒꯤ ꯃꯔꯝꯗ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯛꯏ JK Horror Hunted की चैनल दुदी अस 1 लाख सब्सक्राइबर के जोड़ में है हेरा यौगी उगसनु सिफम नाफम खंगदना होनजबगी महैनि किनो होइने सुमिने अदुबदी अदो अखोइसु पुत थिरगा YouTube ता थागचिरो ए बाबे फांदा हौजिपु बुट लेरने नति करायदा चलगा थिरिनो अस बाबे की बुट लेबा मफम दुबु कदायदा ओइने गिने नारक मोंगसोंग मी लेनद्रबा मल्लबा युम आसेगुंबदनी कइनो अदुदा चलगने थिदोरिबा ओ अदो मदुना करी कांदिबा हाइमा बुत्तु उरदी बुत्तु उगरनी बुत्तु उगरदी अखोइ सिरेदना असिबो खंगदे अदुदी बुत्थि सिंसि अदुदी मखोइ सिनबा तारेने बाइबी के बाइबी नोय नोयना हाइदुबुदी याम चुमे अदुबु मसे मागी वकल हाइदुनिदा मी किनबा मफमदुदा संगलगा मदु असिंगबनी सिंगदबनी खंदोलिबदुसु फै कइनो अतो अखोइसु तौसिरा हाइबा होइने तौरगा लोरेने कइनो बबांदा नंगना अदु याम खलिदुबो सक्सिदी अदो कइनुमतगी हौसेबा अखोइगी तो मपानदा हाइबोंग अरिबा मा हौइदना अदुगी मखोंतो nghanwai angang phukhi hai ado hojikti athiengbadane yam tamnai hairi ardei hekta horse as babinoi wani ge du haibagi wani aidi madu tali he era kirega ki hayu nupa mandaba nui gumba sinine nupina play tawbu nuai ise adu wadine butti bajalani a film ga yengoi kai du ngang phukhi ro is yam thokna faida ngang se hoi budu हौजिक्ति नुमित काबक काबक तारकपदा गाइरी अदुना नापादगी बुथोराद्रो होरेन फिल्म जिंबा हलपदो अदु तौसी ओ या अदु तौसी असुमना मखोय अहुमदु होरेन फिल्म जिंबा हलपदा बुथि सि हाइना वारे सना फिल्म जिंबा सत्ख्रे सोमदा नाकन अमदना अमाइबा कोकिलदो मान हाइजबा लेवा खरा सोलगा लाई कौनबनी हाइदुना सेम साबा पुनमक लोरेदुना नुमिदांग थिंकिलकप ngairi lekai adu leiriba amaiba kokil yamna haiba amaiba nati hairudana su haitaba hairudana su hekta haiba yamna pharak tab maibani maramasina khara amana makok chakpa amaibani haiduna lakna biba hek yawi maramasida mahak yamna sawningduna mongona lakna rakpa usat thawoitaba mi sing oda but thajinuna kihanningsi अदुबु महाक बुट कौथोकपदि हाइरमदि मसिदगी महाकना तमजरिबा ओजा अदुदा कन्ना तकमनबदगी खर लाइबा अमा तंबिरकपदगी महाकना ngasi asi changyeng tौगे खल्लिबनी असुमना मतमदो हौख्रि नुमिदांगी पुंग 10 तारकलै अमाइबा कोकेलदो मतम सब सारे हाइदुना लाई कौथुनबा थवांग तौरकलै सोमदा नाकन अमदना बिनोय बबांदा बेकी मखोय अहुमसु फिल्म जेंबा लोइदुना मयुम लोमदा हलकली तसेंगना मखोयदी ngasai hainakhiba thabak ado kawrabani asumna मखोय अहुमना वारि सना लापदा लेकाई अदुदा लैबा यामना चावबा मीदि लेनखिद्रबा मल्लबा युम अमा लैरिबा अदुगी मपा यौसिलकलै ताजा अदुता नुपा अमा अमनबा युम अदुगी मनिंगवाइदा फमलगा कारिनो अमा तौरिबदो मखोय अहुमना उरकलै मधु उरकपदा मखोय अहुमदो ngasai मखोयना हाइनखिबा थबक अदो खंगनिंग निंसिंदकलै मसिदगी मखोय अहुमना hey माइखुन हे असिदा मिसु लिनद्रबा तो वार ममांगी युम सिदबु कनानो अमा गंजा कलिसिबु नति नुद्रो अस उइ केदरोगे हाय तुमिनो लेयो लुमगने येंगसि मसि बुत सोदन ओरंगनी
kuirabani aina yumse singdrisi ado akhoi bu camera namkhidro hai namkhinu flash ka namluradi ma khini adu sharukne mara tawse karino haibato tumini yingsi asum hanaduna makhoi ahum do amai ba kokil ki manakta lumduna asum changsilli aduga manak aduwa da leiba mongsong amata paktharaga lumduna leiri tanza aduda kokilna magi lai sanabagi lion ada breng thiba horakle aduga mamit usinduna khubak pok khuri aduga mamiti pangdana hai nakhoi labra wahang adu tabada binoi babanda amati beki makhoida orobiningduna hoila e haina khumki pokum adu tabada amaiba kokina nakhoi kadamdagi lai asum halakpada babandana aikoidi cinema holumdagi lai adu nangna kanano asum hanglubada amaiba kokina hai nangbu kauriba ise amaiba kokilni khanglabra nangonda thabak khara pige madu pangthuk kadabani natrabadi afabo oiroi amaiba kokilgi wadu tabada makhoi ahumna khalli karino masidi butmatini maiba kokilni ne era hoine adu kiduk seba kanadi but saragane mongdagi sen lokchiro kamai ro haisiba adu gi dei toge asi hairaga bekina he maiba nangna haiba thabak to akhoi yarage adubu madugi mamal pigedabani karigumba ngamdabadi nang hadokari hai wadu tabada amaiba kokilna he pige nuine piu haibado ai pige phare adudi akhoi kedo haibano sumdobani sidagi khara satlaga makha pangna thongal ama leibani madugi thongal duda sanglaga mohon ko nupa amagi yum thingnagani madugi nupado amukta tamnuruso mado miyan usitaba nupani amaiba kokilgi wadu tabada makhoi ahumna phare akhoi chalukhige nang chatti chalam khinuko hek chalam laba nakku ko thadalagane akhoi ahumna football sanagadabni khangu asi hairamaga makhoi ahumdo satkhri aduga jaga amada laisenduna lummaga lei tanja aduda amaiba kokilna khalli karinoni aina hojik soliba lewa dubu amukta makhoi ahum kauthuknabagi lewarane as khangdra hayeng ojada hangba haiduni asumna khandra leiringai makhoi mamanaba ahum do lumunbadagi pap thoroklei aduga amaiba kokilgi manakta laklei asumna makhoi ahumna mari lakba adu ubada amaiba kokilna mamit am usillaga lewa khara soli maruda babandana hai amaiba yare kai kandabda mantra do pangson solanu akhoi ne mantra gap sangdi yamna sathiba butniko madu tabada amaiba kokilna ado fare hajik na khoina ai gi iteng panglabadina nakhoi gi awamando kari uina piu haibno amaiba kokilgi wahang adu tabada binoina momon no aga lupa lesing ahum piro akhoi ahum gi mamam kari butnoda nati sa ke I thakke haibati haidei aduga senoni lupa lesing ahum piu harisibu karinoni nati nakhoibu karam makhalgi butno ai amaiba adumna kadal tawragane akhoi gi sendo pidabadi yaroi hai kande akhoi gi sendo piro asumna makhoi mamanaba ahum aduna giri takpadagi amaiba kokilna lairon khara soli aduga makhoi ahumna lepliba adomda kanthorei maduda makhoi ahumna mana tawsi akhoi bu talibani ne phai ai tawge bana asi haramaga bekina amaiba aduge manakta sangsillaga hai amaiba phawba nang hojik sendu piradi akhoi ahumna nang yenthuknaraga sapa tare asumna ki hanbadagi amaiba kokilna phare ai lupa lising amadi pirage asi haiduna makhoi lising amada yanari masidagi amaiba kokilna nakhoi sita leiramu hairam laga mayumda satkhri masidagi makhoi ahum adusu mafam aduda tumin amaiba kokil lakpa ngairami asumna makhoina amaiba kokil lakpa ngairingaida makhoina leiba yum amanba adugi manungdagi kanagumbi amana kappaki khonjal tarai khonjal adu tabada makhoi ahumdo
ꯀꯤꯕ ꯐꯥꯎꯔꯛꯂꯦ ꯑꯗꯨꯕꯨ ꯁꯦꯟꯁꯤꯡꯗꯨ ꯄꯥꯝꯕꯗꯒꯤ ꯀꯤꯔꯁꯨ ꯀꯤꯅ ꯑꯗꯨꯝ ꯉꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯥꯏꯕ ꯀꯨꯀꯤꯜꯗꯣ ꯂꯥꯛꯂꯦ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯗ ꯂꯨꯄꯥ 1,000 ꯄꯤꯈꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯃꯥꯏꯕ ꯀꯨꯀꯤꯜꯗ ꯐꯔꯦ ꯑꯃꯥꯏꯕ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯜꯂꯒꯦ ꯑꯁꯨꯝꯅ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏꯕꯨ ꯀꯧꯔꯛꯎ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯣ ꯅꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯀꯨꯀꯤꯜꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯃꯥꯏꯕ ꯑꯃꯗꯤ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯨꯅ ꯆꯠꯈꯤꯕ ꯑꯗꯣ ꯑꯃꯥꯏꯕ ꯀꯨꯀꯤꯜꯅ ꯂꯥꯏ ꯀꯧꯊꯣꯛꯂꯝꯕ ꯌꯨꯝ ꯑꯗꯨꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯦ ꯑꯃꯥꯏꯕ ꯀꯨꯀꯤꯜꯗꯨ ꯃꯥꯒꯤ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ ꯑꯗꯨꯒ ꯉꯔꯥꯡ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯄꯥꯎ ꯇꯝꯂꯝꯃꯤ ꯑꯣꯖꯥ ꯀꯔꯤꯅꯣ ꯑꯣꯖꯥꯒꯤ ꯂꯩꯋꯥꯗꯨꯗꯤ ꯌꯥꯝꯅ ꯕꯦꯔꯥꯅꯤꯗ ꯑꯃꯨꯛꯇꯪ ꯀꯧꯕꯗꯕꯨ ꯃꯈꯣꯏ ꯑꯍꯨꯝ ꯊꯣꯔꯛꯏꯅꯦ ꯀꯔꯤ ꯍꯥꯏꯕ ꯀꯨꯀꯤꯜ ꯃꯈꯣꯏ ꯑꯍꯨꯝ ꯊꯣꯔꯛꯏ ꯍꯥꯏꯕ ꯍꯣꯏ ꯑꯣꯖꯥ ꯑꯗꯨꯒ ꯑꯩꯒꯤ ꯊꯕꯛ ꯇꯧꯕꯒꯤ ꯂꯨꯄꯥ 3,000 ꯄꯤꯌꯨ ꯍꯥꯏꯗꯅ ꯍꯦꯛꯇ ꯍꯥꯏꯔꯕꯩ ꯋꯥꯅꯤꯗ ꯀꯔꯤꯅꯣꯅꯦ ꯀꯨꯀꯤꯜ ꯂꯥꯏꯅꯕꯨ ꯁꯦꯟ ꯄꯤꯌꯨ ꯍꯥꯏꯕꯁꯤꯕꯨ ꯇꯥꯕ ꯌꯥꯕ ꯋꯥꯔꯣ ꯅꯠꯇꯦ ꯅꯪꯒꯤꯁꯤꯕꯨ ꯅꯃꯪꯗ ꯎꯕꯗꯣ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯣꯖꯥ ꯀꯗꯥꯏꯗꯒꯤ ꯑꯩ ꯏꯁꯥꯃꯛꯅꯅꯦ ꯀꯧꯊꯣꯛꯏꯅꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯊꯣꯔꯛꯏꯅꯤ ꯐꯔꯦ ꯂꯥꯛꯏꯕꯁꯤꯡꯗꯨ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯑꯣꯖꯥ ꯅꯨꯄꯥ ꯉꯥꯛꯇꯅꯤ ꯑꯗꯣ ꯃꯈꯣꯏꯒꯤ ꯃꯁꯛꯀꯥꯗꯤ ꯎꯍꯧꯕ꯭ꯔꯣ ꯑꯣꯖꯥ ꯃꯝꯕꯅꯤꯅ ꯎꯍꯧꯗꯦ ꯑꯩꯅꯁꯨ ꯊꯣꯏꯅ ꯌꯦꯡꯁꯤꯜꯂꯨꯗꯦ ꯀꯤꯗꯅ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯅꯪꯅ ꯀꯧꯕꯗ ꯊꯣꯔꯛꯂꯤꯕ ꯑꯗꯣ ꯑꯩꯅ ꯄꯤꯈꯤꯕ ꯂꯩꯋꯥ ꯑꯗꯨꯒꯤ ꯃꯍꯩ ꯅꯠꯇꯦ ꯑꯩꯅ ꯄꯤꯈꯤꯕ ꯑꯗꯨꯗꯤ ꯅꯨꯄꯤ ꯑꯣꯏꯅ ꯊꯣꯔꯛꯀꯗꯕꯅꯤ ꯍꯣꯔꯦꯟꯗꯣ ꯑꯃꯨꯛꯀ ꯀꯧꯔꯒ ꯌꯦꯡꯉꯨ ꯃꯗꯨꯗ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥ ꯊꯣꯔꯛꯂꯕꯗꯤ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯎ ꯑꯣꯖꯥ ꯀꯃꯥꯏꯅ ꯑꯣꯖꯥꯗ ꯄꯥꯎ ꯄꯤꯒꯗꯣꯏꯅꯣ ꯍꯥꯏ ꯅꯪꯅ ꯀꯧꯊꯣꯛꯂꯤꯕ ꯂꯥꯏ ꯑꯗꯨꯗ ꯄꯥꯈꯣꯟ ꯁꯤꯒꯗꯕꯅꯤꯅꯦ ꯚꯨꯠ ꯑꯁꯤꯗꯤ ꯍꯣꯏ ꯑꯣꯖꯥ ꯑꯩ ꯚꯥꯞ ꯇꯥꯖꯔꯦ ꯑꯩ ꯑꯃꯨꯛ ꯍꯟꯖꯈ꯭ꯔꯒꯦ ꯍꯜꯂꯣ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯀꯣꯛꯆꯥꯛꯁꯤꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯩꯅꯦ ꯆꯣꯞꯅꯕ ꯇꯥꯔꯦ ꯇꯧꯔꯤꯁꯤ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯑꯃꯥꯏꯕ ꯀꯨꯀꯤꯜꯒꯤ ꯑꯣꯖꯥ ꯑꯗꯣ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯍꯧꯈꯤ ꯁꯣꯝꯗ ꯅꯥꯀꯟ ꯑꯃꯗꯅ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯣ ꯄꯨꯟꯗꯨꯅ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯔꯤ ꯁꯥꯅꯔꯤ ꯉꯔꯥꯡꯗꯤ ꯕꯨꯠ ꯁꯥꯔꯨꯕꯒꯤ ꯂꯨꯄꯥ 1,000 ꯐꯪꯏ ꯑꯗꯣ ꯉꯁꯤꯁꯨ ꯑꯃꯥꯏꯕꯗꯨ ꯂꯥꯏ ꯀꯧꯊꯣꯛꯂꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯁꯦꯟ ꯈꯔꯗꯤ ꯄꯥꯏꯅꯤꯁꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯆꯠꯂꯨꯁꯤ ꯍꯥꯏꯕ꯭ꯔꯣ ꯌꯥꯏꯅꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯌꯨꯝ ꯑꯃꯟꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤ ꯍꯥꯏꯅꯗꯨꯅ ꯅꯨꯃꯤꯠ ꯇꯥꯕ ꯉꯥꯏꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯇꯥꯔꯛꯂꯦ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯑꯃꯥꯏꯕ ꯀꯨꯀꯤꯜꯅ ꯈꯜꯂꯤ ꯉꯔꯥꯡꯗꯤ ꯈꯔ ꯉꯟꯅ ꯀꯧꯊꯣꯛꯎꯗꯅ ꯁꯦꯟꯗ ꯆꯣꯞꯄ ꯂꯥꯏ ꯑꯣꯏꯅ ꯊꯣꯔꯛꯏ ꯑꯗꯨꯅꯗꯤ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯅ ꯀꯧꯊꯣꯛꯀꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯐꯃꯨꯡꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯇꯥꯔꯛꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯣ ꯑꯃꯟꯕ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯥꯛꯄꯗ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯑꯃꯥꯏꯕ ꯀꯨꯀꯤꯜꯗꯨ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯥꯏꯔꯣꯟ ꯁꯣꯜꯂꯤ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯍꯩ ꯂꯩꯔꯦꯍꯦ ꯉꯁꯤꯁꯨ ꯁꯣꯏꯗ꯭ꯔꯦ ꯍꯟꯗꯛꯇꯤ 5,000 ꯇꯥꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯀꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯉꯔꯪ ꯂꯥꯡꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯀꯨꯀꯤꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯨꯀꯤꯜꯗꯣ ꯃꯈꯣꯏ ꯑꯍꯨꯝꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯌꯨम अदुगी मनुंगलोमदा संख्रे मदुदा मखोय ममानबा अहुम अदुना मखोयना उरिबा आमायबा कोकिलगी मतुंग इनरई अदुबु मखोय अहुमना उरिबा कोकिलदुदी मखोय अहुमदा हन्ना फावबा जिंगमदा इमुंग अदुदा असुम संख्रे मतमदुदा मखोय ममानबा अहुम अदुना है ngaयखुनि आमायबा सिबु ngawa जालो नत्रगा अखोय लाकपसिदगी युमसिदा लुरनबा संगि जालो अस खंगदे अदुम तुम इनसी कनाना खंगनी युमसिदा माना लोलगा थंबा सना लुपागा लेरमबदी अखोय हुंगी ओदिनी असुमना मखोय अहुमदु वारे सना मखोयना उरिबा आमायबा कोकिलगी मतुंग असुम इनरकपदा आमायबा कोकिलना का अमदा फटलाउन संखी अदुगा
upu ama tapna hangdoklaga kari karino khara tawraga ka adudagi prap thokhrei tanza aduda makhoi mamanaba ahum aduna hawjik kokilna hangdoklamba upu ado makhoina hangdoklaga yenglubadadi ihing na hing saraba migi makok ama yawramle madusu makhoi ahumda munna jingduna laibage saktamda oina leiramki madu upuda makhoi ahumdo kanna lawraga ka adudagi senthoroklei tanza aduda makhoi leiriba yum ado pungmam mamkhri maruda makhoi ahumna magi phone flash ado thanduna yum adudagi mapanda thoonaba honari asumna makhoi tongnari ngai yum adugi khwai mathak thangba dalan aduda maingal ama uki maingal ado kanagumba amana candle ama pairaga asum chatkibagi mawongni madu ubuda makhoi mamanaba ahum maduna hai nakhoi tabo yumsi mi leba mali adusu mi hatpa hauji aikuni uribado asida candle pairaga chatliba mi sina hatpa sodan oirangani hui mi binoi masida candle pairaga chatliba si mi hatpa sodan oirangani ngai kande atumini nasi as bai binoi bai bikie aikoi yumsi thadu hobun fanida as but am oiramdana yara bai babanda nangam kirabo nati aikhoina asukuina lerakpasida yumsida laiunadana mi sikhiba takrabo kandi hoji aikhoina uribado miapa sodana oiramgani ma faraga lekai miyamda pitokshi fare nakhuna yadrabanina hoji kimidugi khongul lirursi asumna makhoi marai ngahak tongraba matung candle pairaga satkhiba adugi manakta asum laklei asumna lakpada candle pairaga satkhiba do ka amada amuk sangkhri maruda babantana bayani salasi laoda noibo aidi ase mi suman mande ko amadu warmudo malimi as babanda naksidi buran nupi gi mali he as adu natimi nati aikhoina asigi matung inaraga phanggadol bakana basi karinoba ho ne ma se pharaga ne mayamda nanga toriba thabak se tathokani karigumba tathokanu harabati aikhoida lupa lak ama piyu haraga demand tawgodoriba asumna hainaraba matung makhoi ahumna candle paiba miyoi aduna sangkhiba ka aduta sangsilai adubu makhoi ahumna ka aduda sangsilubadadi nupi ama thauri yalaga leiramlei madu ubuda makhoi ahum ado kanna lawguna dalam mathaktagi parap kumtharai aduga yum adudagi senthokpa yaba lambi thirai asumna tomari ngai khanghaudana bekigi makong aduda kanagumba amana pairakpagum pairai maruda bekina yengtharubada akibagi saktam oiraba musinmuba kut amana paiduna lerami maruda bekina lauge hek tawpata bekido ka amada sor laktuna sinsinkhri aduna torokpa aduda bekigi mamanaba aniduna mahakpu yananaba kanna honaki asumna makhoi ahumna urau thrau launarakpa aduda yum ado punglang langli tanza aduda amaiba kokildu mafam aduda lai kauthokpa lakpani asumna mahanga lakpada yum adugi manungda mi khara koilau lawbagi khonjal ama tabadagi amaiba kokilna lai ama sonduna yengi maduda mahana yum aduda nupi amagi thawai ama leire haiba khanglaki masidagi amaiba kokilna magi waiba lairon kaya sonduna yum aduda leiriba but ado kawri masidagi yum aduda leiramba but ado thoraklei asumna but aduna yum adudagi thorakpadagi bekisu mabu singlamba ado thadoroklei masidagi makhoi ahumdu yum adugi mapanda ngamjabi thaduna senthoroi matam aduda amaiba kokilna makhoi ahumbu khamlami aduga karamna tawribano haina hangi maruda makhoi ahumna ahanbadadi haidu u haiba yaramdi maruda amaiba kokilna nakhoina haidok trabadi awa phamda tagani haina kihallakli maruda makhoi ahumdo kiyaduna ngarang makhona tawkibado loina haidorokli matam aduda amaiba kokilna khanglakli marudi mana ngarang kauriba aduda but ado lai adubu makhoi ahumna amaiba kokilga manakta leisinbadagi but ado yum aduda leisinduna leikhibani haiba mahak phap tarakli masidagi amaiba aduna makhoi ahumda hai mini tawba thabakta luni jinglaga khudong chaba loge khalubagi mahaini nakoina fanglibase
ꯃꯗꯨꯗ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯅ ꯏꯄꯨ ꯑꯩꯈꯣꯏ ꯂꯥꯜꯂꯦ ꯉꯔꯥꯡꯒꯤ ꯁꯦꯟꯗꯣ ꯑꯩꯈꯣꯏ ꯍꯟꯗꯣꯛꯆꯔꯒꯦ ꯑꯩꯈꯣꯏꯕꯨ ꯌꯨꯝ ꯐꯥꯎꯗꯗꯤ ꯌꯧꯍꯟꯕꯤꯌꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯔꯝꯂꯛꯏ ꯃꯗꯨꯗ ꯑꯃꯥꯏꯕ ꯀꯣꯀꯤꯜꯅ ꯐꯔꯦ ꯐꯔꯦ ꯅꯈꯣꯏꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯇꯥꯎ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯀꯅꯥꯃꯠꯇꯗ ꯍꯥꯏꯗꯣꯛꯄ ꯌꯥꯔꯣꯏ ꯑꯗꯨꯒ ꯅꯈꯣꯏꯗ ꯑꯩꯅ ꯄꯤꯈꯤꯕ ꯁꯦꯜ ꯑꯗꯨꯁꯨ ꯂꯧꯔꯔꯣꯏ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤ ꯍꯦꯛ ꯍꯥꯏꯗꯣꯛꯂꯝꯕꯗ ꯉꯁꯤꯒꯤ ꯃꯌꯥꯝꯗꯨ ꯈꯪꯉꯦꯗꯅ ꯑꯗꯨꯗꯒꯤ ꯍꯦꯟꯕ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ ꯈꯪꯉꯨ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯀꯣꯀꯤꯜꯅ ꯍꯥꯏꯕ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯑꯩꯈꯣꯏ ꯀꯅꯥꯃꯠꯇꯗ ꯍꯥꯏꯗꯣꯛꯆꯔꯣꯏ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯀꯣꯀꯤꯜꯁꯨ ꯃꯥꯒꯤ ꯂꯥꯏ ꯑꯗꯣ ꯃꯄꯨꯡ ꯐꯥꯅ ꯁꯥꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯏꯃꯨꯡꯗ ꯆꯪꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯈꯤꯕꯤꯛ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯣꯏꯔꯨꯝꯖꯔꯤ ꯃꯊꯪꯒꯤ ꯋꯥꯔꯤꯁꯤ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯣꯏꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯋꯦꯗꯤꯡꯉꯣꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄ ꯖꯦꯂꯦꯛꯁ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯔꯨꯞꯁꯤꯡ ꯉꯁꯤꯗꯤ ꯋꯦꯗꯤꯡꯉꯣꯒꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯑꯍꯥꯟꯕꯗ ꯋꯦꯗꯤꯡꯉꯣ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗ ꯍꯥꯏꯖꯒꯦ ꯍꯤꯟꯗꯨ ꯙꯔꯃꯗ ꯍꯥꯏꯔꯒꯅ ꯕꯨꯠ ꯄ꯭ꯔꯦꯠ ꯕꯤꯁꯥꯁ ꯑꯃꯗꯤ ꯏꯁꯂꯥꯝ ꯙꯔꯃꯗ ꯍꯥꯏꯔꯒꯅ ꯖꯤꯟ ꯈꯥꯕꯤꯁ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯂꯥꯏꯅꯤꯡꯗ ꯍꯥꯏꯔꯒꯅ ꯇꯤꯟꯃꯨ ꯂꯥꯟꯃꯨ ꯑꯁꯤꯅꯆꯤꯡꯕꯅꯤ ꯄꯟꯖꯔꯤꯕ ꯈꯔꯁꯤ ꯑꯁꯣꯏꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯑꯁꯤꯒꯨꯝꯕ ꯋꯦꯁꯇꯔꯟ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯍꯥꯏꯕꯗꯤ ꯑꯃꯦꯔꯤꯀा ꯑꯃꯁꯨꯡ ꯀꯅꯥꯗꯥꯗ ꯌꯥꯝꯅ ꯑꯉꯛꯄ ꯁꯥꯑꯣꯏ ꯃꯤꯑꯣꯏ ꯇꯧꯕ ꯍꯤꯡꯁꯥꯕꯒꯤ ꯃꯑꯣꯡꯗꯧꯅ ꯇꯧꯕ ꯀꯌꯥꯃꯔꯨꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯍꯤꯡꯁꯥꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯍꯤꯡꯁꯥꯕ ꯃꯈꯜ ꯑꯅꯤꯗꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯅ ꯂꯧꯅꯔꯤ ꯃꯗꯨꯗꯤ ꯑꯍꯥꯟꯕꯗ ꯋꯦꯗꯤꯡꯉꯣ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗꯅ ꯁ꯭ꯀꯤꯟ ꯋꯥꯜꯀꯔꯅꯤ ꯋꯦꯗꯤꯡꯉꯣꯒꯤ ꯃꯔꯝꯗ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗꯤ ꯋꯦꯗꯤꯡꯉꯣ ꯑꯁꯤ ꯌꯥꯝꯅ ꯋꯥꯡꯉꯤ ꯑꯃꯁꯨꯡ ꯃꯁꯥ ꯄꯥꯔꯞ ꯇꯧꯏ ꯑꯃꯗꯤ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯣ ꯌꯥꯝꯅ ꯁꯥꯡꯉꯤ ꯑꯃꯗꯤ ꯃꯥꯒꯤ ꯈꯨꯖꯤꯟ ꯑꯗꯣ ꯌꯥꯝꯅ ꯆꯥꯎꯏ ꯃꯆꯤꯟ ꯇꯨꯝꯅ ꯁꯥꯡꯉꯤ ꯃꯥꯒꯤ ꯈꯨꯖꯤꯟ ꯑꯗꯨꯅ ꯃꯤꯕꯨ ꯍꯥꯠꯂꯝꯃꯤ ꯑꯗꯨꯒ ꯆꯥꯔꯝꯃꯤ ꯋꯦꯗꯤꯡꯉꯣꯒꯤ ꯃꯔꯝꯗ ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯋꯥꯐꯝ ꯑꯃꯗꯤ ꯃꯥꯒꯤ ꯃꯕꯨꯛ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯊꯟꯕ ꯁꯨꯡꯅꯥꯏ ꯅꯥꯏꯗꯦ ꯃꯗꯨꯗꯤ ꯋꯦꯗꯤꯡꯉꯣ ꯑꯁꯤ ꯌꯥꯝꯅ ꯆꯥꯔꯤꯕ ꯃꯈꯩ ꯃꯥꯒꯤ ꯃꯕꯨꯛꯁꯨ ꯊꯟꯕ ꯁꯨꯡꯅꯥꯏ ꯅꯥꯏꯔꯣꯏ ꯋꯦꯗꯤꯡꯉꯣ ꯑꯁꯤ ꯃꯤꯕꯨ ꯐꯥꯅꯕꯒꯤꯗꯃꯛꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯣꯜ ꯄꯨꯊꯣꯛꯇꯨꯅ ꯃꯤ ꯑꯗꯨꯕꯨ ꯆꯃꯝꯅꯍꯟꯕ ꯌꯥꯝꯅ ꯍꯩ ꯃꯗꯨꯗꯤ ꯃꯤ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯈꯣꯜ ꯂꯧꯗꯨꯅ ꯃꯤ ꯑꯗꯨꯕు ꯃꯍꯥꯛꯅ ꯃꯅꯥꯛꯇ ꯀꯧꯔꯝꯃꯤ ꯃꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯌꯧꯔꯕ ꯃꯇꯝꯗꯗꯤ ꯋꯦꯗꯤꯡꯉꯣ ꯑꯗꯨꯅ ꯃꯤ ꯑꯗꯨꯕꯨ ꯍꯥꯠꯇꯨꯅ ꯆꯥꯔꯝꯃꯤ ꯃꯤ ꯈꯔ ꯑꯃꯅ ꯋꯦꯗꯤꯡꯉꯣ ꯎꯈꯤꯕꯒꯤ ꯄꯥꯎꯗꯝ ꯀꯌꯥ ꯇꯝꯅꯔꯝꯃꯤ ꯄꯥꯎꯗꯝꯁꯤꯡ ꯑꯗꯨꯗꯤ ꯋꯦꯗꯤꯡꯉꯣ ꯑꯁꯤ ꯌꯥꯝꯅ ꯋꯥꯡꯉꯤ ꯃꯁꯥ ꯄꯥꯔꯞ ꯇꯧꯏ ꯃꯈꯨꯠ ꯃꯁꯥ ꯌꯥꯝꯅ ꯁꯥꯡꯉꯤ ꯃꯥꯒꯤ ꯈꯨꯖꯤꯟ ꯑꯗꯣ ꯌꯥꯝꯅ ꯇꯨꯝꯂꯒ ꯁꯥꯡꯉꯤ ꯃꯥꯒꯤ ꯃꯀꯣꯛ ꯑꯗꯨ ꯁꯖꯤꯒꯤ ꯃꯑꯣꯡꯗꯧꯅ ꯇꯧꯏ ꯑꯗꯨꯒ ꯃꯉꯛꯇꯒꯤꯅ ꯃꯈꯣꯡ ꯐꯥꯎꯅ ꯃꯤꯗꯧꯅ ꯇꯧꯏ ꯋꯦꯗꯤꯡꯉꯣꯒꯤ ꯃꯔꯝꯗ ꯄꯤꯕ ꯌꯥꯕ ꯗꯤꯇꯦꯜ ꯄꯤꯔꯕꯅꯤꯅ ꯑꯗꯨꯗꯤ ꯋꯦꯗꯤꯡꯉꯣꯒꯤ ꯌꯥꯝꯅ ꯑꯉꯛꯄ ꯑꯀꯤꯕ ꯋꯥꯔꯤ ꯑꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯗ ꯉꯁꯤ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯖꯣꯟ ꯀꯧꯕ ꯃꯤꯁꯛ ꯑꯃꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯤ ꯖꯣꯟ ꯑꯁꯤ ꯑꯃꯦꯔꯤꯀꯥꯗ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯋꯥꯔꯤ ꯑꯁꯤꯗ ꯖꯣꯟꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯂꯤꯔꯛꯂꯤ ꯑꯩꯒꯤ ꯏꯃꯤꯡ ꯖꯣꯟ ꯀꯧꯏ ꯉꯁꯤꯗꯤ ꯑꯩꯉꯣꯟꯗ ꯊꯣꯛꯈꯤꯕ ꯑꯉꯛꯄ ꯑꯃꯁꯨꯡ ꯑꯀꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤ ꯂꯤꯖꯔꯛꯀꯦ ꯑꯩꯒꯤ ꯋꯥꯈꯜꯗ ꯈꯟꯈꯤ ꯃꯗꯨꯗꯤ ꯑꯩꯅ ꯊꯦꯡꯅꯈꯤꯕꯗꯨ ꯋꯦꯗꯤꯡꯉꯣ ꯑꯁꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯑꯁꯤꯅꯤ ꯋꯥꯔꯤ ꯑꯗꯨꯗꯤ ꯉꯁꯤꯗꯒꯤ ꯆꯍꯤ 9 ꯋꯥꯔꯤꯅꯤ ꯑꯩꯅ ꯆꯍꯤ 19 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯑꯩ ꯒꯣꯚꯔꯟꯃꯦꯟꯠ ꯖꯣꯕ ꯑꯃ ꯐꯪꯂꯝꯃꯤ ꯑꯩꯅ ꯇꯧꯔꯤꯕ ꯒꯣꯚꯔꯟꯃꯦꯟꯠ ꯖꯣꯕ ꯑꯗꯣ ꯅ꯭ꯌꯨ ꯌꯣꯔꯛꯀꯤ ꯁ꯭ꯇꯦꯠꯀꯤ ꯅ꯭ꯌꯨ ꯌꯣꯔꯛ ꯁꯤꯇꯤꯗꯅꯤ ꯃꯇꯝ ꯑꯗꯨꯗ ꯅ꯭ꯌꯨ ꯌꯣꯔꯛ ꯁꯤꯇꯤꯗ ꯏꯔꯥꯡ ꯌꯥꯝꯅ ꯀꯜꯂꯝꯃꯤ ꯏꯔꯥꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯕ ꯆꯥꯕꯗ ꯈꯤꯇꯪ ꯈꯨꯗꯣꯡ ꯆꯥꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯅ꯭ꯌꯨ ꯌꯣꯔꯛ ꯁꯤꯇꯤ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯏꯔꯥꯡ ꯂꯩꯇꯕ ꯁꯤꯇꯤ ꯑꯃꯗ ꯊꯕꯛ ꯇꯧꯕ ꯄꯥꯝꯂꯝꯃꯤ ꯃꯗꯨꯗꯒꯤ ꯑꯇꯣꯞꯄ ꯁꯤꯇꯤꯗ ꯊꯕꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩ ꯀꯟꯅ ꯍꯣꯠꯅꯈꯤ ꯃꯗꯨꯗꯒꯤ ꯑꯩ ꯀꯦꯂꯤꯐꯣꯔꯅꯤꯌꯥ ꯁ꯭ꯇꯦꯠꯀꯤ ꯂꯣꯁ ꯑꯦꯟꯖꯜ ꯀꯧꯕ ꯁꯤꯇꯤꯗ ꯑꯩ ꯊꯕꯛ ꯑꯃ ꯐꯪꯈꯤ
ꯑꯅꯧꯕ ꯊꯕꯛ ꯑꯗꯨ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩ ꯅ꯭ꯌꯨ ꯌꯣꯔꯛ ꯁꯤꯇꯤ ꯊꯥꯗꯣꯛꯇꯨꯅ ꯂꯣꯁ ꯑꯦꯟꯖꯦꯜ ꯇꯥꯟꯅ ꯆꯠꯄ ꯇꯥꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯅ ꯑꯔꯤꯕ ꯌꯨꯝ ꯑꯗꯨ ꯌꯣꯟꯊꯣꯛꯂꯝꯂꯒ ꯂꯣꯁ ꯑꯦꯟꯖꯦꯜꯁꯀꯤ ꯃꯐꯝ ꯑꯗꯨꯒꯤ ꯑꯅꯧꯕ ꯂꯩꯕ ꯅꯨꯡꯉꯥꯏꯒꯗꯕ ꯃꯐꯝ ꯑꯃ ꯊꯤꯗꯨꯅ ꯌꯨꯝ ꯁꯥꯕ ꯄꯥꯝꯂꯝꯃꯤ꯫ ꯑꯩꯅ ꯑꯃꯨꯛꯁꯨ ꯈꯜꯂꯛꯈꯤ ꯃꯗꯨꯗꯤ ꯂꯣꯁ ꯑꯦꯟꯖꯦꯜꯁ ꯁꯤꯇꯤ ꯑꯗꯨꯗꯁꯨ ꯀ꯭ꯔꯥꯏꯝ ꯏꯔꯥꯡ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯁꯦꯐꯇꯤꯒꯤꯗꯃꯛꯇ ꯑꯩ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯅ ꯐꯤꯔꯦꯞ ꯑꯃ ꯂꯧꯔꯝꯃꯤ ꯃꯗꯨꯗꯤ ꯑꯣꯛꯂꯦꯟꯒꯤ ꯑꯔꯤꯕ ꯌꯨꯝꯗꯣ ꯌꯣꯟꯊꯣꯛꯂꯒ ꯑꯅꯧꯕ ꯌꯨꯝ ꯑꯃ ꯌꯥꯝꯅ ꯏꯪꯕ ꯆꯤꯛꯄ ꯎ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯕ ꯖꯪꯒꯜ ꯑꯃꯒꯤ ꯃꯅꯥꯛꯇ ꯁꯍꯔꯒꯤ ꯅꯤꯜ ꯈꯣꯡꯕꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯌꯨꯝ ꯑꯃ ꯂꯩꯕ ꯄꯥꯝꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯣ ꯁꯍꯔꯒꯤ ꯅꯤꯜ ꯈꯣꯡꯕꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯂꯩꯕ ꯑꯗꯨꯕꯨꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯐꯥꯎꯕ ꯂꯩꯇꯅꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯅ ꯑꯔꯤꯕ ꯌꯨꯝꯗꯣ ꯌꯣꯟꯊꯣꯛꯂꯒ ꯎ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯕ ꯖꯪꯒꯜ ꯑꯃꯒꯤ ꯃꯅꯥꯛꯇ ꯑꯅꯧꯕ ꯌꯨꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯅꯧꯕ ꯌꯨꯝꯗꯣ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯌꯨꯝ ꯑꯗꯨꯒ ꯌꯦꯡꯅꯔꯨꯕ ꯇꯥꯔꯒꯗꯤ ꯑꯅꯧꯕ ꯌꯨꯝꯗꯨꯅ ꯑꯔꯤꯕ ꯌꯨꯝ ꯑꯗꯨꯗꯒꯤ ꯁꯥꯏꯖ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯥꯎꯕ ꯍꯦꯟꯒꯅꯤ꯫ ꯅꯨꯡꯉꯥꯏꯕ ꯋꯥꯐꯝ ꯑꯃꯗꯤ ꯑꯅꯧꯕ ꯌꯨꯝ ꯑꯗꯨꯒꯤ ꯍꯤꯡꯈꯣꯜ ꯑꯗꯣ ꯑꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯍꯤꯡꯈꯣꯜ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯕ ꯍꯦꯜꯂꯤ꯫ ꯃꯗꯨꯗꯤ ꯄꯩꯁꯥ ꯌꯥꯝꯅ ꯆꯪꯗꯅ ꯌꯥꯝꯅ ꯆꯥꯎꯕ ꯄ꯭ꯔꯣꯄꯔꯇꯤ ꯑꯃ ꯐꯪꯕ ꯑꯗꯨꯕꯨꯅꯤ꯫ ꯑꯗꯨꯒ ꯅꯣꯡꯃ ꯑꯅꯧꯕ ꯌꯨꯝ ꯑꯗꯨꯕꯨ ꯌꯣꯟꯕꯒꯤ ꯃꯔꯝꯗ ꯍꯥꯏꯕꯤꯔꯛꯈꯤꯕ ꯑꯦꯖꯦꯟꯠ ꯑꯗꯨꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯪꯈꯤ ꯃꯗꯨꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯨ ꯑꯗꯣ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ ꯍꯥꯏꯅ ꯍꯪꯈꯤ꯫ ꯃꯗꯨꯗ ꯑꯦꯖꯦꯟꯠ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯤ ꯃꯄꯨ ꯑꯗꯣ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯑꯦꯖꯦꯟꯠꯀꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯩꯍꯥꯛ ꯍꯥꯏꯐꯦꯠ ꯋꯥꯈꯜ ꯐꯨꯝꯕꯪꯅꯔꯝꯃꯤ ꯃꯗꯨꯗꯤ ꯑꯁꯨꯛ ꯆꯥꯎꯕ ꯑꯁꯨꯛ ꯐꯖꯕ ꯌꯨꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯂꯤꯕꯗꯣ ꯀꯔꯝꯕ ꯃꯤ ꯑꯣꯏꯔꯕꯖꯥꯠꯅꯣ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯅ ꯋꯥꯐꯝ ꯑꯁꯤꯗ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯃꯈꯥ ꯇꯥꯅ ꯈꯟꯖꯤꯟꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯩꯒꯤ ꯅꯨꯄꯤꯒ ꯂꯣꯏꯅꯅ ꯑꯅꯧꯕ ꯌꯨꯝ ꯑꯁꯤꯗ ꯁꯤꯐꯠ ꯇꯧꯔꯝꯃꯤ꯫ ꯑꯅꯧꯕ ꯌꯨꯝꯁꯤꯒꯤ ꯃꯅꯤꯡꯗ ꯑꯄꯤꯛꯄ ꯇꯨꯔꯦꯜ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯎ ꯋꯥ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯕ ꯖꯪꯒꯜ ꯑꯃ ꯂꯩ꯫ ꯑꯅꯧꯕ ꯌꯨꯝ ꯑꯗꯨꯒꯤ ꯅꯥꯛ ꯌꯦꯠꯇ ꯌꯦꯡꯕꯗ ꯑꯇꯣꯞꯄ ꯃꯤ ꯑꯃ ꯐꯥꯎꯕ ꯂꯩꯇ꯭ꯔꯦ ꯎꯗ꯭ꯔꯦ꯫ ꯃꯁꯤꯃꯛꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯨ꯫ ꯑꯩꯈꯣꯏꯅ ꯑꯅꯧꯕ ꯌꯨꯝ ꯑꯗꯨꯗ ꯁꯤꯐꯠ ꯇꯧꯕ ꯃꯇꯝ ꯑꯗꯣ ꯀꯥꯂꯦꯟ ꯊꯥꯒꯤ ꯃꯇꯝꯅꯤ꯫ ꯑꯩꯈꯣꯏꯅ ꯌꯨꯝ ꯑꯅꯧꯕ ꯑꯗꯨꯗ ꯊꯥ 3ꯃꯨꯛ ꯂꯩꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯠꯇ ꯌꯥꯎꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯤꯟꯇꯔ ꯁꯤꯖꯟ ꯌꯧꯔꯛꯄ ꯃꯇꯝꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯂꯩꯕ ꯖꯪꯒꯜ ꯑꯗꯨꯗꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯄ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯇꯥꯕ ꯐꯪꯂꯛꯈꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯃꯈꯣꯜ ꯑꯗꯣ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯌꯨꯝꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯖꯪꯒꯜ ꯑꯗꯣꯝꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯑꯃꯝꯕ ꯖꯪꯒꯜ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯌꯥꯝꯅ ꯑꯉꯛꯄ ꯃꯉꯥꯜ ꯑꯃ ꯎꯔꯝꯃꯤ꯫ ꯎꯔꯤꯕ ꯃꯉꯥꯜ ꯑꯗꯣ ꯇꯟꯗꯟ ꯃꯆꯨꯒꯤ ꯕꯜꯕ ꯑꯆꯥꯛꯄꯒꯨꯝꯅ ꯇꯧꯔꯝꯃꯤ꯫ ꯃꯉꯥꯜꯁꯤꯡꯗꯨ ꯎꯔꯒ ꯑꯃꯗꯤ ꯑꯀꯤꯕ ꯑꯉꯛꯄ ꯃꯈꯣꯜꯁꯤꯡ ꯑꯗꯣ ꯇꯥꯔꯨꯔꯒ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯗꯣ ꯌꯥꯝꯅ ꯀꯤꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯈꯜꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯩꯅ ꯌꯨꯝꯁꯤ ꯂꯩꯔꯨꯕꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯂꯥꯜꯂꯕ꯭ꯔꯥ ꯁꯣꯏꯔꯕ꯭ꯔꯥ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯑꯩꯉꯣꯟꯗ ꯑꯉꯛꯄ ꯑꯀꯤꯕ ꯊꯧꯗꯣꯛ ꯑꯃꯒ ꯊꯣꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯅ ꯇꯁꯦꯡꯅ ꯈꯪꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯌꯨꯝ ꯑꯁꯦ ꯂꯩꯔꯨꯕ ꯑꯁꯤ ꯑꯩꯒꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯏꯔꯥꯜ ꯑꯃꯅꯤ꯫ ꯃꯗꯨꯗꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯣ ꯑꯩ ꯑꯣꯐꯤꯁꯇꯒꯤ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯝꯃꯤ ꯅꯨꯃꯤꯗꯥꯡ ꯌꯧꯁꯤꯜꯂꯛꯂꯕ ꯃꯇꯝ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯕꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯖꯪꯒꯜ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯑꯉꯛꯄ ꯑꯀꯤꯕ ꯃꯈꯣꯜ ꯀꯌꯥ ꯇꯥꯏ ꯍꯥꯏꯅ ꯇꯝꯂꯛꯈꯤ꯫ ꯃꯗꯨ ꯇꯥꯕꯗ ꯑꯩ ꯌꯥꯝꯅ ꯀꯤꯈꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯋꯥ ꯑꯗꯣ ꯇꯥꯕꯗꯒꯤ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯑꯁꯤꯒꯨꯝꯕ ꯃꯈꯣꯜꯁꯤꯡꯗ ꯌꯥꯝꯅ ꯈꯟꯖꯤꯜꯂꯨꯅꯨ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯑꯃꯗꯤ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯀꯅꯨ ꯍꯥꯏꯅ ꯀꯤꯗꯅꯕꯁꯨ ꯍꯥꯏꯈꯤ꯫ ꯑꯁꯨꯝꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯑꯩ ꯇꯤꯚꯤ ꯊꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯇꯤꯚꯤ ꯌꯦꯡꯂꯝꯃꯤ꯫ ꯇꯤꯚꯤ ꯌꯦꯡꯅ ꯌꯦꯡꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯧꯔꯝꯃꯤ ꯃꯗꯨꯗꯤ ꯑꯩ ꯌꯨꯝ ꯑꯁꯤ ꯌꯣꯜꯂꯒ ꯑꯅꯧꯕ ꯌꯨꯝ ꯑꯃ ꯂꯩꯕ ꯇꯥꯔꯤꯕ꯭ꯔꯥ ꯍꯧꯖꯤꯛꯄꯣ꯫
asupna wakhal tawringai aduda aigi hui ado yamna hauna khonglakhi wafam asi mamangda aina hana haikitra male aigi yumda hui amakhak loijai adugi sumathakta aikoi American sindi hui asi yamna pami amadi yamna luna tawi marudagi aina aigi hui adugi mana tamna laklami maruda aigi hui ado jungle gi maikai tamna yenglaga khongduna leirami maduda aina khalami madudi aigi hui ado toilet tawnabagi damakta yumgi mapangi mafam amada satpa pambadagi khongbu oiramgani haina khalami marudagi aina hui ado yumgi mapanda thadoklami aigi hui ado yumdagi mapan hek thokhibaga khongduna jungle tamna chenkhri aigi hui ado jungle gi tandan masugi mangal uba jungle gi maiki adomda khongduna chenkhi aigi hui ado sina chena apik patrol adugi manak jaukhri turel adugi wangwadani jungle aduna leiribato madudagi aina tos ama paiduna aigi hui adugi matungda hui adugi maikai tamna chilaklami numit adugi numidang ato yamna inglami asumna su khalami madudi asuk ingkrama matam sida aigi hui ase kathai tamna chilibano haina khanjakhi aigi torski mangal ado aigi hui tamna kaplami aduga aigi hui adugi matungda tanaba sulipamdi chena aina urami madudi aigi hui ado apikpa turel ado lanthoklaga jungle manung tamna chenchinkhre marudagi aisu apikpa turel adu lalaga jungle manung tamna laklami jungle gi manung khara changlaba matungda karino khangtaba makhol ama lawbagi khonjal tarakhi karigumba ama lawbagi khonjal ado yamna ngakpa amasung akiba phawrami marudi asigumba karino khangtaba yam angakpa akiba khonjal ase aigi punsida taba numitun ahan bani yamna ngakpa akiba khonjal ado hek tabaga aina leiriba mafam aduda khungpham ama phawwa lengdana leptuna leire kiman khibadagi aihak khungpham masi ama phawwa lengba ngamkhidrei marudagi matam aduda ikhang khanghaudana aigi hui ado aigi ina tamna chensilakhi arudagi aigi hui ado aigi tungda kunthaduna leirami aigi hui ado yamna kikhi kirum tawbagi mawongda leirami maduda aina khalli madudi aigi hui ado karigumba yamna akiba posak ama urubadagi oiramba yaya haina khalami padudagi aina aigi torch ado jungle manungi nakyata kapsilami maramdi ngasai karino khangdaba akiba khonjal ama lakhibado kadomdagi lakhibano haina yengba pamlami aina aigi torch ado jungle ge maikaida onsinbada ngairingai angakpa khonjal amagasu takhi khonjal ado tarubadagi ai wakhalda phumbang nakhri maramdi khonjal ado aigi nupigi khonjalni khonjal ado jungle gi amamba saruk amadagi ni laklibado asumna khonjal ado tarami marudi aigi nupina aibu asumna kaubugum takhi zone mafam masida lao zone ai mafam masida laye zone nang aigi mateng panglorodro aibu kanbirodro zone aigi khongchi sokle asumna tatna lawi ai ta sengna mayangi mafam da haijarabani khonjal ado tabada yamna su angakpa phoromi aduga su bathakta aduki matik su kirami aina tasengna khangi madudi aigi nupi ado yumda lehobani ai tasengna chamamnaba amasu phawrami madudi aigi nupidi yumda lehobani aduga amamba jungle manung asidagi koroklibasi karino oiraba sano haina khanki aigi nupigi khonjal saduna aibu kauribasna karigi asumna mawon khanki anirak suna aina aigi nupigi khonjal manba ado amuka su tarami masidagi aina torchlight ado sanna khonjal ado lakliba maikai adomda kapsilami masidagi aina second ama anigi oina karino khangtaba sawoi miwoina tawba ama torchlight ki mangalda urami madudagi amamba maikai amada sensin khiduna mangkhri sawoi miwoi tawba adugi awangbadu fit nipamuk wangi sa ado mi dongna makhong anina chatlami adubu midinati maramdi sawoi miwina tawba adugi makokto sajigi makok pali aduga
ꯃꯥꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯁꯖꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯃꯁꯤ ꯑꯁꯥꯡꯕ ꯑꯅꯤ ꯄꯥꯜꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨꯁꯨ ꯌꯥꯝꯅ ꯁꯥꯡꯉꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯈꯨꯠꯀꯤ ꯈꯨꯖꯤꯟ ꯑꯗꯨꯁꯨ ꯃꯆꯤꯟ ꯇꯨꯝꯂꯒ ꯌꯥꯝꯅ ꯁꯥꯡꯉꯤ ꯑꯃꯁꯨꯡ ꯆꯥꯎꯏ ꯍꯤꯡꯆꯥꯕꯗꯧꯅ ꯇꯧꯕ ꯁꯥ ꯑꯗꯣ ꯎꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯅ ꯀꯌꯥꯝ ꯀꯤꯈꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯗ ꯍꯥꯏꯅꯕꯒꯤꯗꯃꯛꯇ ꯋꯥꯍꯩ ꯂꯩꯇꯦ ꯃꯗꯨꯗꯒꯤ ꯑꯩ ꯂꯩꯖꯕꯤ ꯁꯛꯇꯤ ꯄꯨꯊꯣꯛꯇꯨꯅ ꯌꯨꯝ ꯌꯧꯅꯕ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯏ ꯆꯦꯟꯅ ꯑꯩꯍꯥꯛ ꯑꯄꯤꯛꯄ ꯇꯨꯔꯦꯜ ꯑꯗꯨꯗ ꯑꯩꯍꯥꯛ ꯇꯨꯁꯤꯜꯂꯤ ꯑꯩꯍꯥꯛ ꯄꯥꯈꯠꯄ ꯑꯀꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯑꯩꯍꯥꯛ ꯁꯣꯔ ꯃꯅꯤꯡ ꯃꯃꯥꯡ ꯈꯪꯗ꯭ꯔꯤ ꯀꯤꯃꯟꯈꯤꯕꯅ ꯑꯩꯍꯥꯛ ꯃꯁꯤ ꯐꯥꯎꯕ ꯂꯦꯡꯕ ꯉꯝꯗ꯭ꯔꯤ ꯒ꯭ꯌꯥꯟ ꯃꯥꯡꯒꯦ ꯐꯥꯎꯕ ꯇꯧꯔꯛꯂꯤ ꯑꯗꯨꯕꯨ ꯏꯁꯥꯅ ꯏꯁꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯕꯨ ꯂꯥꯛꯁꯤꯟꯖꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯌꯨꯝ ꯌꯧꯅꯅꯕ ꯑꯩꯒꯤ ꯍꯨꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯆꯦꯟꯃꯤꯟꯅꯔꯛꯈꯤ ꯌꯨꯝ ꯃꯅꯨꯡ ꯍꯦꯛ ꯆꯪꯕꯒ ꯑꯩꯅ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯣ ꯃꯅꯨꯡꯂꯣꯝꯗꯒꯤ ꯀꯝ ꯂꯥꯎꯅ ꯊꯤꯡꯖꯤꯟꯗꯨꯅ ꯂꯣꯛ ꯇꯧꯁꯤꯜꯂꯤ ꯃꯗꯨꯗꯒꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯗꯣ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯌꯦꯡꯂꯒ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯍꯪꯂꯛꯈꯤ ꯃꯁꯤꯗꯒꯤ ꯑꯩꯅ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯑꯩꯒꯤ ꯅꯨꯄꯤꯗ ꯇꯝꯂꯝꯃꯤ ꯃꯁꯤꯗꯒꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯗꯣ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯗꯣ ꯆꯀ꯭ꯔꯤ ꯇꯧꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯍꯌꯦꯡ ꯑꯌꯨꯛ ꯍꯦꯛ ꯅꯣꯡ ꯉꯥꯟꯕꯒ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯆꯠꯅꯕ ꯆꯀ꯭ꯔꯤ ꯇꯧꯔꯛꯈꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯑꯩꯅ ꯏꯟꯇꯔꯅꯦꯠꯇ ꯁꯥ ꯑꯁꯤꯒꯤ ꯃꯔꯝꯗ ꯊꯤꯒꯠꯂꯝꯃꯤ ꯃꯗꯨꯗ ꯑꯩꯅ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯁꯥ ꯑꯁꯤꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯔꯞ ꯇꯧꯕ ꯁꯥ ꯑꯃ ꯑꯃꯦꯔꯤꯀꯥꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯑꯃꯗꯤ ꯑꯃꯦꯔꯤꯀꯥꯒ ꯅꯛꯅꯕ ꯃꯐꯝ ꯈꯔꯗ ꯐꯪꯂꯝꯃꯤ ꯁꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯋꯦꯟꯗꯤꯉꯣ ꯀꯧꯏ ꯍꯧꯖꯤꯛ ꯑꯩꯍꯥꯛ ꯑꯩꯒꯤ ꯅꯨꯄꯤꯒ ꯚꯔꯥ ꯊꯤꯕ ꯌꯨꯝ ꯑꯃꯗ ꯂꯩꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯌꯨꯝ ꯑꯗꯨꯁꯨ ꯂꯩꯕꯤꯅꯕ ꯃꯤꯁꯨ ꯀꯟꯅ ꯊꯤꯔꯤ ꯃꯌꯥꯝ ꯋꯦꯟꯗꯤꯉꯣꯒꯤ ꯑꯁꯦꯡꯕ ꯐꯣꯇꯣꯗꯤ ꯅꯠꯆꯗꯦ ꯑꯗꯨꯕꯨ ꯋꯦꯟꯗꯤꯉꯣ ꯑꯁꯤ ꯑꯁꯨꯝꯅ ꯇꯧꯏ ꯍꯥꯏꯕꯗꯨ ꯎꯠꯆꯔꯤ